ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯖꯦꯅꯤꯁ ꯊꯧꯅꯥꯎꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯂꯩꯀꯥꯏ ꯑꯃꯗꯅꯤ ꯊꯣꯏꯕꯤ ꯀꯧꯕꯤ ꯃꯁꯛ ꯌꯥꯝꯅ ꯊꯤꯕꯤ ꯂꯩꯁꯥꯕꯤ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯕꯤ ꯃꯥꯅ ꯃꯁꯛ ꯐꯅ ꯊꯤꯖꯔꯕꯁꯨ ꯃꯥ ꯃꯁꯥꯅ ꯃꯥꯕꯨ ꯃꯁꯛ ꯊꯤ ꯍꯥꯏꯕꯁꯤ ꯌꯥꯅꯤꯡꯂꯝꯗꯦ꯫ ꯍꯦꯟꯅꯗꯨꯝ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯥꯒꯨꯝꯅ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯀꯅꯥꯝꯇ ꯂꯩꯇꯦ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯣꯏꯕꯤ ꯍꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯗ ꯁꯛꯍꯦꯟꯕꯤ ꯀꯧꯕꯤ ꯌꯥꯝꯅ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯁꯛꯍꯦꯟꯕꯤ ꯃꯍꯥꯛꯁꯨ ꯃꯁꯛ ꯃꯇꯧ ꯐꯖꯩ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯅꯥꯄꯜ ꯀꯥꯕꯤ ꯂꯩꯁꯥꯕꯤ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯊꯣꯏꯕꯤꯒꯤ ꯃꯅꯥꯎꯅꯨꯄꯥ ꯆꯣꯊꯦ ꯑꯗꯨ ꯏꯁꯧ ꯂꯥꯡꯗꯨꯅ ꯃꯃꯥꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯏꯃꯥ, ꯏꯆꯦꯁꯦ ꯍꯧꯖꯤꯛꯐꯥꯎ ꯍꯧꯒꯠꯇ꯭ꯔꯤꯁꯦ ꯈꯔ ꯉꯥꯡꯕ ꯀꯩꯗꯧꯒꯦ? ꯑꯩꯅꯒ ꯌꯥꯍꯧ ꯊꯦꯡꯕ ꯑꯣꯏꯔꯗꯤ ꯉꯁꯥꯏꯅ ꯂꯩꯀꯥꯏ ꯆꯥꯔ ꯆꯠꯂꯅꯤꯅꯦ." ꯃꯦꯝꯆꯥꯅ "ꯍꯥꯏ ꯑꯇꯣꯝꯕ, ꯏꯃꯥꯅꯅꯦ ꯉꯁꯥꯏꯅ ꯍꯧꯗꯣꯛꯂꯝꯂꯕꯅꯤ꯫ ꯉꯁꯤꯒꯤ 10-20ꯄꯨ ꯁꯨꯔꯝꯂꯅꯤꯅꯦ꯫ ꯑꯗꯣ ꯈꯔ ꯉꯥꯡꯕ ꯀꯩꯗꯧꯒꯦꯕ? ꯊꯤꯔꯤ ꯃꯁꯛꯁꯤꯒ ꯌꯥꯝ ꯆꯠꯅꯔꯅꯤ." "ꯅꯆꯦ ꯇꯥꯔꯗꯤꯅꯦ ꯑꯃꯨꯛ ꯉꯥꯡꯂꯛꯄ ꯇꯥꯔꯦ꯫ ꯃꯥꯒꯤꯗꯣ ꯀꯃꯥꯏꯅ ꯇꯧꯖꯁꯅꯤ? ꯆꯟꯅꯒꯦꯔꯥ ꯆꯟꯅꯔꯣꯏꯔꯥ ꯃꯥꯒꯤ ꯊꯣꯛꯄ. ꯑꯩꯕꯨꯅ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥ ꯐꯥꯎꯕ ꯂꯕꯨꯛ ꯑꯗꯨꯒ ꯏꯆꯦꯕꯨꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕ. ꯏꯃꯥ, ꯅꯪ ꯃꯤꯆꯪ ꯃꯤꯈꯥꯏ ꯌꯥꯝ ꯅꯥꯏꯁꯅꯨ ꯍꯥꯏꯁꯤꯅꯤꯀꯣ." ꯃꯅꯥꯎꯅꯨꯄꯥꯅ ꯉꯥꯡꯂꯤꯕꯗꯨ ꯊꯣꯏꯕꯤꯁꯨ ꯇꯥꯔꯗꯨꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯌꯥꯝ ꯁꯥꯎꯅ ꯃꯅꯥꯎꯅꯨꯄꯥꯗꯨ ꯑꯣꯟꯁꯤꯟꯗꯨꯅ "ꯍꯦꯉꯥꯡ, ꯀꯩꯅꯣꯗ ꯅꯪ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤ ꯃꯌꯥꯝꯗꯣ ꯑꯩ ꯇꯥꯒꯦ ꯇꯥꯕꯅꯤ. ꯌꯥꯝ ꯎꯁꯤꯠꯇ꯭ꯔꯦꯅꯦ ꯅꯪ, ꯌꯥꯝ ꯎꯁꯤꯠꯇ꯭ꯔꯦꯕ." "ꯏꯆꯦꯅ ꯆꯟꯅꯔꯣꯏꯗꯕꯗꯣ ꯏꯃꯥꯗ ꯍꯥꯏꯕꯤꯕꯅꯤ ꯀꯩꯅꯣ." "ꯅꯪ ꯍꯩꯄꯥ ꯌꯥꯝ ꯁꯥꯅꯤꯡꯉꯤꯗ, ꯌꯥꯝ ꯁꯤꯡꯉꯦꯅꯦ ꯅꯪ. ꯍꯩꯄꯥ ꯌꯥꯝ ꯁꯥꯔꯦꯕ ꯅꯪ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯥꯎꯅꯨꯄꯥꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯂꯨꯈꯝ ꯑꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯂꯝꯃꯤ꯫ ꯆꯣꯊꯦꯁꯨ ꯅꯥꯔꯗꯨꯅ ꯃꯈꯨꯠ ꯑꯗꯨ ꯂꯨꯈꯝ ꯑꯗꯨ ꯅꯥꯟꯗꯨꯅ "ꯁꯛꯊꯤꯕꯤ, ꯁꯛꯊꯤꯕꯤ ꯍꯥꯏꯁꯤꯅꯤ. ꯑꯁꯦꯡꯕ ꯍꯥꯏꯁꯨ ꯆꯥꯎꯏ." ꯃꯅꯥꯎꯅꯨꯄꯥꯅ ꯑꯗꯨꯝꯅ ꯁꯛꯊꯤꯕꯤ ꯍꯥꯏꯔꯛꯄꯗꯨꯗ ꯌꯥꯝ ꯁꯥꯎꯅ "ꯃꯁꯤ ꯉꯥꯡꯁꯦ ꯃꯁꯦ ꯑꯩꯅ ꯁꯛ ꯌꯦꯡꯕꯅꯤꯀꯣ ꯅꯪ ꯃꯁꯤ." ꯋꯥꯁꯤ ꯉꯥꯡꯅ ꯆꯣꯊꯦꯒꯤ ꯃꯁꯝ ꯑꯗꯨꯕꯨ ꯐꯣꯏꯔꯝꯃꯤ꯫ ꯆꯣꯊꯦꯁꯨ ꯁꯥꯎꯔꯗꯨꯅ ꯃꯆꯦꯒꯤ ꯃꯁꯝ ꯑꯗꯨꯕꯨ ꯐꯣꯏꯔꯝꯃꯤ꯫ ꯃꯆꯥꯅꯤꯒꯤ ꯃꯇꯧꯗꯨꯗ ꯃꯦꯝꯆꯥꯅ "ꯍꯦ, ꯇꯣꯛꯑꯣꯅꯦ ꯅꯈꯣꯏ ꯑꯅꯤꯕꯣ. ꯑꯌꯨꯛꯁꯤꯗ ꯅꯃꯥꯏꯁꯤꯡꯗꯨ ꯏꯀꯥꯏꯕꯒ ꯑꯃꯠꯇ ꯈꯪꯗꯕ꯭ꯔꯣ? ꯍꯦ ꯑꯆꯧꯕꯤ, ꯌꯥꯔꯦ ꯇꯣꯛꯑꯣ. ꯅꯪ ꯑꯃꯁꯨꯅꯦ, ꯑꯇꯣꯝꯕ ꯅꯪꯁꯨ ꯅꯆꯦꯅꯤ,ꯈꯔ ꯍꯜꯂꯨꯅꯦ. ꯑꯇꯣꯝꯕ, ꯅꯈꯨꯠꯁꯤ ꯊꯥꯗꯣꯛ, ꯅꯥꯏ ꯍꯥꯏꯕꯅꯦ. ꯑꯌꯣ." "ꯏꯆꯦ, ꯅꯪꯁꯨ ꯅꯈꯨꯠꯁꯤ ꯊꯥꯗꯣꯛ, ꯅꯥꯏ ꯍꯥꯏꯕꯅꯦ ꯑꯩꯁꯨ." "ꯅꯈꯣꯏ ꯑꯅꯤꯁꯤꯕꯨ ꯀꯔꯝꯍꯥꯏꯅ ꯉꯥꯡꯅꯔꯁꯤꯒꯦ ꯑꯩꯕꯣ? ꯊꯥꯗꯣꯛꯅꯧ ꯍꯥꯏꯕꯅꯤꯅꯦ ꯅꯈꯣꯏ ꯑꯅꯤꯕꯣ." "ꯏꯃꯥ, ꯏꯆꯦꯒꯤ ꯃꯈꯨꯠꯁꯦ ꯑꯝꯇ ꯂꯧꯊꯣꯛ. ꯆꯍꯤ ꯆꯨꯞꯄ ꯀꯛꯇ꯭ꯔꯕ ꯈꯨꯖꯤꯟꯁꯤꯅ ꯈꯣꯠꯄꯗ ꯅꯆꯥ ꯁꯤꯕ ꯇꯥꯔꯦꯕ." "ꯏꯃꯥ, ꯈꯥꯝꯅꯤꯅ ꯈꯥꯝꯗꯣꯛꯑꯗꯤ ꯆꯞ ꯃꯥꯟꯅꯅ ꯈꯥꯝꯗꯣꯛꯀꯗꯕꯅꯤ. ꯅꯠꯇ꯭ꯔꯗꯤ ꯑꯩꯗꯤ ꯌꯥꯔꯣꯏꯀꯣ." ꯃꯦꯝꯆꯥ ꯃꯆꯥꯅꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯥꯀꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯏꯁꯤꯡ ꯄꯤꯛ ꯊꯟꯅ ꯌꯥꯎꯕ ꯕꯥꯔꯇꯤꯟ ꯑꯗꯨ ꯄꯥꯏꯗꯨꯅ ꯈꯠꯅꯔꯤꯕ ꯃꯆꯥ ꯑꯅꯤꯗꯨꯗ ꯌꯦꯡꯗꯨꯅ ꯖꯣꯔꯣ ꯂꯥꯎꯅ ꯍꯦꯛꯇ ꯍꯩꯖꯤꯜꯂꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯈꯠꯅꯔꯝꯕ ꯑꯅꯤꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯈꯨꯠꯁꯤꯡꯗꯨ ꯊꯥꯗꯣꯛꯅꯔꯩ꯫ ꯆꯣꯊꯦ ꯅꯣꯛꯇꯨꯅ "ꯅꯨꯡꯉꯥꯏꯔꯦ, ꯏꯔꯨꯖꯅꯤꯡꯗꯕꯤ ꯅꯨꯄꯤ ꯑꯃ ꯉꯁꯤꯗꯤ ꯌꯥꯎꯔꯛꯄꯒꯤ ꯏꯔꯨꯖꯔꯦꯗꯅ." ꯊꯣꯏꯕꯤ ꯀꯞꯇꯨꯅ "ꯏꯃꯥ, ꯈꯠꯅꯕ ꯈꯥꯝꯗꯣꯛꯄꯕꯨ ꯁꯨꯃꯥꯏꯅ ꯈꯥꯝꯗꯣꯛꯄ ꯍꯧꯅꯕ꯭ꯔꯣ? ꯑꯌꯨꯛꯁꯤꯗꯤ ꯏꯔꯨꯖꯩꯁꯦ ꯑꯩꯕꯨ ꯑꯃꯨꯛ ꯅꯥꯔꯗꯤ ꯀꯅꯥ ꯂꯥꯌꯦꯡꯕꯤꯗꯣꯏꯅꯣ?" "ꯍꯩ, ꯏꯁꯤꯡ ꯍꯩꯖ ꯂꯩꯕꯗꯣ ꯐꯔꯕꯅꯤ. ꯂꯤꯆꯩꯅ ꯀꯜꯂꯛꯇ꯭ꯔꯤꯉꯩꯗ ꯌꯥꯔꯦ ꯆꯠꯂꯣ. ꯅꯆꯤꯟ ꯅꯌꯥꯗꯣ ꯁꯦꯡꯂꯒꯅꯦ ꯆꯥꯛꯇꯣ ꯊꯣꯡꯗꯨꯔꯣ." "ꯑꯣ, ꯐꯩ ꯅꯣꯏ." ꯆꯣꯊꯦꯗꯤ ꯃꯁꯤꯕꯨ ꯀꯔꯦꯝꯅꯅ ꯍꯥꯏꯔꯛꯏ꯫ "ꯃꯨꯔꯤꯕ ꯀꯨꯆꯨꯗꯨꯒ ꯏꯟꯁꯥꯡꯗꯣ ꯏꯔꯣꯝꯕꯒ ꯊꯣꯡꯒꯅꯨꯀꯣ. ꯑꯩꯗꯤ ꯆꯥꯕ ꯉꯝꯖꯔꯣꯏ. ꯃꯤ ꯎꯁꯤꯠꯇꯕ ꯈꯪꯅꯤꯗꯅ ꯑꯉꯥꯡꯅ. ꯅꯪꯒꯤ ꯆꯥꯛ ꯁꯔꯨꯛꯇꯣ ꯅꯪ ꯆꯥꯛꯇꯨꯗ ꯏꯟꯁꯥꯡꯗꯨꯒ ꯄꯨꯟꯅꯅꯦ ꯄꯤꯗꯤꯠ ꯇꯧꯈꯥꯏꯔꯒ ꯅꯪ ꯊꯅꯝꯒꯦꯕ ꯅꯪ." ꯃꯆꯦꯒꯤ ꯋꯥꯗꯨꯗ ꯆꯣꯊꯦ ꯃꯁꯥꯗꯨ ꯊꯨꯛ ꯂꯥꯎꯔꯛꯇꯨꯅ ꯁꯨꯃꯥꯡ ꯅꯥꯀꯟ ꯑꯗꯨ ꯆꯦꯟꯊꯣꯛꯇꯨꯅ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯊꯣꯏꯕꯤꯁꯨ ꯅꯣꯛꯇꯨꯅ ꯏꯃꯨꯡ ꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯦꯝꯆꯥꯅ "ꯑꯇꯣꯝꯕ, ꯌꯦꯡꯅꯤꯡꯗꯦꯀꯣ ꯅꯨꯄꯥ ꯅꯠꯇꯒꯨꯝꯅ. ꯁꯤ ꯏꯃꯥꯅ ꯌꯥꯏꯉꯪ ꯁꯣꯏꯔꯤꯕꯁꯤ ꯅꯪꯁꯨ ꯈꯤꯇ ꯌꯥꯎꯁꯤꯜꯂꯛꯎ." ꯅꯨꯡꯊꯤꯜ ꯇꯥꯜꯂꯛꯅꯤ꯫ ꯁꯛꯍꯦꯟꯕꯤ ꯃꯇꯥꯁꯤꯡ ꯑꯗꯨꯒ ꯁꯨꯃꯥꯡ ꯑꯗꯨꯗ ꯍꯩꯃꯦꯠꯄꯗꯨ ꯆꯥꯔꯝꯃꯤ꯫ ꯁꯣꯝꯗ ꯊꯣꯏꯕꯤꯁꯨ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜ ꯑꯃ ꯄꯥꯏꯗꯨꯅ ꯃꯥꯒꯤ ꯃꯁꯛ ꯑꯗꯨꯕꯨ ꯌꯦꯡꯂꯝꯃꯤ꯫ ꯊꯣꯏꯕꯤꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯌꯨꯝꯊꯪꯅꯕ ꯑꯣꯏꯕꯅ ꯁꯛꯍꯦꯟꯕꯤꯅꯁꯨ ꯂꯣꯏꯅꯃꯛ ꯎꯔꯝꯃꯤ꯫ ꯑꯗꯨꯅ ꯀꯔꯦꯝꯅꯅ "ꯍꯩꯃꯥ, ꯏꯇꯥꯆꯥ, ꯌꯦꯡꯉꯨꯅꯦ ꯇꯨ, ꯑꯁꯤꯒꯤ ꯃꯨꯊꯤ ꯑꯁꯦ ꯃꯤꯡꯁꯦꯜꯒ ꯌꯦꯡꯉꯤꯁꯦ ꯌꯦꯡꯉꯨꯅꯦ." ꯂꯩꯍꯧꯅ "ꯅꯠꯇꯦ, ꯊꯤꯔꯤꯕ ꯃꯁꯛ ꯑꯁꯤꯒ ꯊꯣꯜꯂꯤꯕ ꯃꯤꯡ ꯑꯁꯤꯒ ꯏꯀꯥꯏꯗ꯭ꯔ ꯈꯪꯗꯦ. ꯃꯥꯗꯤꯅꯦ ꯃꯨꯊꯤ ꯀꯥꯏꯅ ꯃꯨꯔꯩꯅꯕꯤ ꯀꯥꯏꯅ ꯀꯧꯔꯒ ꯄꯛꯀꯗꯕꯅꯦ ꯍꯥꯏꯕ." ꯄꯤꯛꯇ꯭ꯔꯨꯅ "ꯑꯗꯨꯅꯤ,
ꯅꯠꯇꯦ ꯁꯤꯕꯨ ꯅꯨꯄꯥꯒ ꯐꯪꯒꯗ꯭ꯔꯣ ꯐꯖꯈ꯭ꯔꯕ ꯑꯩ ꯐꯥꯎꯕ ꯆꯟꯅꯗ꯭ꯔꯀꯥꯟꯁꯤꯗ ꯌꯥꯔꯦꯍꯦ ꯅꯪ ꯑꯃꯁꯨ ꯃꯥꯒ ꯅꯪꯒ ꯌꯦꯡꯅꯔꯗꯤꯅꯦ ꯅꯪꯗꯤ ꯌꯥꯝ ꯊꯤ ꯐꯖꯔꯤꯗ ꯍꯣꯏꯅꯦ ꯑꯗꯨꯅꯦꯕ ꯑꯩꯁꯨ ꯐꯖꯩ ꯈꯪꯉꯤꯗ ꯁꯛꯍꯦꯟꯕꯤꯅ ꯌꯦꯡꯉꯨꯅꯤꯗ ꯀꯩꯅꯣ ꯃꯥꯒꯤ ꯀꯨꯆꯨꯁꯤꯕꯣ ꯃꯤ ꯈ꯭ꯋꯥꯏꯅ ꯃꯨꯕꯗꯒꯤ ꯃꯥꯅ ꯈꯔ ꯍꯦꯟꯅ ꯃꯨꯕꯗꯧ ꯇꯧꯗ꯭ꯔꯣ ꯑꯁ ꯍꯩꯅꯗꯦꯗ ꯁꯨꯃꯥꯡ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯅꯨꯄꯤ ꯑꯍꯨꯝ ꯑꯗꯨꯅ ꯃꯉꯣꯟꯗ ꯁꯦꯞꯊ ꯌꯦꯡꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤꯕꯗꯨ ꯎꯕꯗ ꯊꯣꯏꯕꯤ ꯃꯁꯤꯡꯒꯥꯗꯨ ꯈꯖꯤꯛ ꯄꯩꯊꯣꯛꯇꯨꯅ ꯁꯥꯎꯅ ꯁꯣꯟꯖꯩ ꯀꯩ ꯊꯣꯛꯏꯅ ꯇꯧꯖ ꯁꯥꯏꯅꯣ ꯈꯪꯗꯦꯅꯦ ꯁꯛꯇꯥꯁꯤꯡꯁꯤꯒ ꯃꯈꯣꯏꯗꯒꯤ ꯑꯩꯅ ꯈꯔ ꯍꯦꯟꯅ ꯐꯖꯕꯁꯤꯗ ꯀꯜꯂꯛꯅ ꯇꯧꯔꯤꯅꯦꯕ ꯃꯤꯁꯤꯡꯁꯦ ꯎꯟꯊꯣꯛꯅ ꯐꯠꯈꯤꯗ꯭ꯔꯦꯗꯀꯣ ꯂꯩꯍꯥꯎꯅ ꯏꯇꯥ ꯊꯣꯏꯕꯤꯁꯦ ꯑꯩꯈꯣꯏꯗꯒ ꯌꯦꯡꯂꯒ ꯃꯨꯔꯨꯝ ꯁꯣꯜꯂꯤꯅꯦ ꯅꯠꯇꯦ ꯃꯥꯒꯤꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯃꯔꯝꯗꯒ ꯋꯥ ꯉꯥꯡꯉꯤ ꯖꯥꯠꯂꯥ ꯑꯁ ꯌꯥꯔꯦ ꯌꯦꯡꯉꯨꯔꯨꯅꯨꯕ ꯈꯤꯇ ꯍꯥꯎꯅ ꯁꯥꯒꯦ ꯇꯧꯕꯁꯦ ꯁꯨꯝ ꯑꯣꯅꯤꯡꯉꯛꯇꯣꯔꯦ ꯍꯣꯏꯗꯦ ꯀꯌꯥꯝ ꯐꯖꯕꯅꯤꯗꯅ ꯑꯩꯅ ꯌꯦꯡꯗꯣꯏꯅꯣ ꯁꯣꯝꯗ ꯆꯣꯊꯦꯅ ꯂꯧꯕꯨꯛ ꯑꯗꯨ ꯂꯧꯁꯨꯗꯨ ꯂꯩꯔꯤꯕ ꯑꯗꯨ ꯎꯕꯗ ꯊꯕꯥ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯆꯣꯊꯦꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯏ ꯆꯣꯊꯦ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯎꯗꯅ ꯅꯪꯕꯣ ꯆꯣꯊꯦ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯏꯆꯦ ꯊꯕꯥ ꯌꯥꯔꯅꯤꯗ ꯀꯩꯁꯨ ꯋꯥꯕ ꯑꯣꯏꯗꯤꯌꯦ ꯁꯦ ꯑꯩꯅ ꯍꯩꯊꯥ ꯄꯣꯊꯥ ꯄꯨꯔꯛꯄꯅꯦ ꯑꯩꯈꯣꯏꯒꯤꯗꯤ ꯂꯣꯏꯅ ꯄꯤꯖꯔꯝꯃꯤ ꯁꯤꯅ ꯅꯪꯒꯤ ꯄꯨꯔꯛꯄꯅꯤ ꯆꯣꯊꯦ ꯅꯣꯛꯇꯨꯅ ꯀꯩꯅꯣ ꯑꯩꯒꯤ ꯄꯨꯔꯛꯏꯔꯣ ꯑꯁ ꯐꯔꯦꯗ ꯆꯥꯛꯀ ꯈꯔ ꯂꯥꯝꯕꯅꯦ ꯑꯩꯈꯣꯏꯁꯦꯗꯤ ꯅꯣꯡꯃꯇ ꯃꯧꯄꯥ ꯅꯨꯄꯥ ꯑꯩꯒꯤꯅꯦꯅ ꯆꯥꯅꯕ ꯄꯨꯕꯤꯔꯛꯄ ꯅꯠꯇꯦ ꯉꯁꯤꯗꯩꯗꯤ ꯑꯗꯨꯝ ꯄꯨꯔꯛꯀꯦ ꯀꯩ ꯍꯥꯏꯕꯅꯣ ꯏꯆꯦ ꯀꯩꯁꯨ ꯅꯠꯇꯦ ꯑꯗꯣ ꯅꯈꯣꯏ ꯅꯆꯦꯕꯨ ꯌꯨꯝꯗ ꯂꯩꯍꯧꯕ꯭ꯔꯣ ꯑꯩꯈꯣꯏꯗꯒ ꯑꯝꯇ ꯂꯥꯛꯈꯤꯗ꯭ꯔꯦ ꯀꯩꯗꯧꯔꯒꯦ ꯃꯥꯕꯣ ꯈꯪꯗꯦꯗ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯕꯅꯦ ꯃꯤꯡꯁꯦꯜ ꯑꯃꯒ ꯄꯩꯗꯤꯕ ꯌꯦꯡꯅꯤꯡꯗꯕꯅ ꯏꯁ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯑꯗꯨ ꯉꯥꯛꯇꯅꯤ ꯆꯣꯊꯦ ꯊꯕꯥꯅ ꯄꯤꯔꯛꯂꯤꯕ ꯍꯩꯊꯥ ꯄꯣꯊꯥꯗꯨ ꯆꯥꯅ ꯏꯆꯦ ꯊꯕꯥ ꯏꯆꯦꯁꯨ ꯌꯨꯝꯗ ꯃꯤꯡꯁꯦꯜ ꯑꯃꯒ ꯑꯗꯨꯝ ꯂꯩꯕ꯭ꯔꯣ ꯀꯥꯏꯗꯩꯅꯣꯗ ꯂꯩꯇꯦꯗ ꯑꯩꯗꯤ ꯁꯨꯝ ꯍꯥꯏꯕꯅꯤ ꯆꯣꯊꯦ ꯋꯥꯗꯣ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯈꯤꯗ꯭ꯔꯤ ꯆꯥꯅꯕꯗꯨꯗ ꯄꯨꯛꯅꯤꯡ ꯂꯨꯞꯈ꯭ꯔꯦ ꯊꯕꯥꯗꯤ ꯃꯗꯨꯕꯨ ꯃꯣꯃꯣꯟ ꯅꯣꯛꯅ ꯌꯦꯡꯂꯤ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯣꯏꯕꯤ ꯊꯕꯥ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗꯒꯤ ꯊꯕꯥꯕꯨ ꯀꯧꯗꯨꯅ ꯁꯨꯃꯥꯡ ꯑꯗꯨ ꯆꯪꯂꯛꯏ ꯃꯇꯧꯗꯨꯗ ꯊꯕꯥꯅ ꯅꯈꯣꯏ ꯁꯨꯃꯥꯡꯗꯒꯤ ꯀꯧꯔꯧ ꯌꯥꯗ꯭ꯔꯣ ꯑꯗꯨꯅ ꯐꯔꯗ꯭ꯔꯥ ꯑꯗꯨꯃꯥꯏ ꯑꯣꯏꯅ ꯀꯧꯔꯒ ꯂꯥꯛꯑꯝꯗꯧꯅꯤ ꯋꯥꯁꯤ ꯉꯥꯡꯅ ꯃꯪꯒꯣꯜ ꯑꯗꯨꯗ ꯒꯤꯠ ꯍꯦꯛꯇ ꯐꯝꯊꯩ ꯃꯗꯨ ꯎꯕꯗ ꯊꯕꯥꯅ ꯏꯇꯥ ꯑꯩ ꯐꯤꯗꯥ ꯊꯥꯒꯦꯉꯥꯏꯈꯣ ꯂꯣꯏꯅ ꯃꯣꯠꯄ ꯇꯥꯔꯦ ꯌꯥꯔꯦꯗ ꯑꯩꯅ ꯀꯌꯥꯝ ナꯟꯕ ꯃꯤꯅꯦꯗꯅ ꯐꯤꯗꯥꯃꯨꯛ ꯊꯥꯕ ꯉꯥꯏꯗꯣꯏꯅꯣ ꯑꯁ ꯅꯪꯁꯤꯗꯤꯕꯀꯣ ꯐꯔꯦ ꯀꯩ ꯂꯩꯒꯦ ꯅꯪꯅ ꯁꯤꯗ ꯂꯥꯛꯄꯕꯣ ꯅꯪꯅ ꯑꯩꯈꯣꯏ ꯆꯣꯊꯦꯗ ꯑꯩ ꯂꯥꯛꯇꯦ ꯍꯥꯏꯅ ꯍꯥꯏꯕ꯭ꯔꯣ ꯑꯗꯨꯗ ꯀꯩ ꯂꯩꯒꯦꯅ ꯍꯪꯕ ꯂꯥꯛꯏꯅꯤ ꯑꯗꯨꯗꯤ ꯑꯩꯅ ꯁꯨꯝ ꯍꯪꯈꯤꯕꯅꯤ ꯐꯔꯦꯁꯦ ꯅꯪ ꯂꯥꯛꯄ ꯁꯤꯡꯖꯨ ꯑꯗꯨꯝ ꯆꯥꯔꯨꯁꯦ ꯑꯩꯁꯨ ꯆꯥꯅꯤꯡ ꯂꯩꯔꯝꯃꯤꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯁꯤꯡꯖꯨ ꯆꯥꯐꯝ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏꯅ ꯂꯥꯛꯄꯗꯗꯤ ꯈꯨꯜꯒꯤ ꯂꯩꯁꯥ ꯄꯥꯈꯪ ꯀꯌꯥ ꯑꯃꯁꯨ ꯁꯤꯡꯖꯨ ꯆꯥꯗꯨ ꯂꯩꯔꯝꯃꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯊꯣꯏꯕꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯂꯣꯌꯥꯁꯨ ꯌꯥꯎꯔꯝꯃꯤ ꯂꯣꯌꯥ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯩ ꯌꯥꯝꯅ ꯅꯤꯡꯊꯤꯖꯩ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯈꯤꯕꯗ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯅꯤꯡꯕ ꯁꯛꯇꯥꯅꯤ ꯀꯨꯆꯨꯗꯤ ꯌꯥꯝꯅ ꯊꯣꯏꯅ ꯉꯧꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯁꯥ ꯅꯥꯜꯂꯤ ꯁꯦꯠꯂꯤ ꯈꯨꯗꯤꯡ ꯄꯛꯏ ꯄꯥꯔꯞ ꯇꯧꯔꯒ ꯃꯤ ꯋꯥꯡꯉꯤ ꯊꯣꯏꯕꯤꯗꯤ ꯂꯣꯌꯥ ꯎꯕꯗ ꯍꯦꯟꯅ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯈ꯭ꯔꯦ ꯃꯗꯥꯒꯤ ꯃꯇꯧ ꯑꯗꯨ ꯊꯕꯥꯁꯨ ꯈꯪꯂꯗꯨꯅ ꯏꯇꯥ ꯆꯪꯉꯁꯤ ꯀꯩꯅꯣ ꯑꯗꯨꯝ ꯌꯦꯡꯂꯒ ꯂꯩꯔꯒꯦ ꯍꯥꯏꯔꯣ ꯅꯪꯕꯣ ꯑꯗꯨꯏ ꯅꯠꯇꯦꯕ ꯃꯤ ꯏꯀꯥꯏꯔꯤꯅꯤ ꯍꯣꯏꯁꯦ ꯌꯥꯔꯦ ꯂꯥꯛꯑꯣ ꯊꯕꯥ ꯃꯇꯥ ꯊꯣꯏꯕꯤꯒꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯈꯖꯤꯛ ꯁꯤꯡꯗꯨꯅ ꯁꯤꯡꯖꯨ ꯆꯥꯐꯝ ꯑꯗꯣꯝꯗ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯅꯤꯡꯊꯤꯅ ꯐꯝꯂꯕ ꯃꯇꯨꯡ ꯃꯈꯣꯏꯒꯤ ꯁꯤꯡꯖꯨ ꯈꯔ ꯂꯧꯔꯝꯃꯤ ꯑꯗꯨꯕꯨ ꯊꯣꯏꯕꯤ ꯃꯥꯗꯤ ꯂꯣꯌꯥꯕꯨ ꯌꯦꯡꯅꯕ ꯍꯣꯠꯅꯔꯤꯉꯩ ꯁꯤꯡꯖꯨ ꯆꯥꯅꯤ ꯍꯥꯏꯕꯒ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯦ ꯂꯣꯟꯅ ꯂꯣꯌꯥꯕꯨꯗꯨꯃꯛ ꯌꯦꯡꯂꯝꯃꯤ ꯂꯣꯌꯥꯗꯤ ꯃꯗꯨꯗ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯕ ꯇꯧꯔꯝꯗꯦ ꯃꯥꯒꯤ ꯆꯥꯐꯝ ꯊꯣꯛꯄꯗꯨ ꯑꯗꯨꯃꯛ ꯆꯥꯔꯤ ꯊꯣꯏꯕꯤꯅ ꯂꯣꯟꯅ ꯌꯦꯡꯂꯤꯕꯗꯨ ꯂꯣꯌꯥꯒꯤ ꯃꯔꯨꯞ ꯑꯃꯅ ꯎꯈꯤꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯅꯪꯗꯤ ꯅꯗꯥꯎ ꯌꯥꯝ ꯌꯥꯗꯧꯔꯤꯍꯦ ꯂꯣꯌꯥ ꯉꯛꯅ ꯀꯩꯅꯣ ꯑꯩꯁꯦ ꯌꯥꯝ ꯂꯩꯗ ꯌꯥꯕ ꯌꯥꯝꯅ ꯂꯩ ꯑꯗꯨ ꯀꯩꯅꯣ ꯀꯣꯛ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯑꯃꯨꯛ ꯀꯣꯏꯊꯣꯛꯇ ꯂꯩꯇ꯭ꯔꯁꯨ ꯇꯣꯟꯗꯥꯡ ꯅꯣꯛꯇꯨꯅ ꯑꯣꯍꯣ ꯇꯨ ꯑꯥꯗꯒꯤ ꯃꯩꯇꯥꯟ ꯕꯣꯔꯥ ꯃꯥꯟꯕꯤꯁꯤꯅꯅꯦ ꯉꯁꯥꯏꯗꯩꯅꯦ ꯅꯪꯉꯣꯟꯗ ꯂꯣꯟꯅ ꯌꯦꯡꯉꯤꯁꯦ ꯂꯣꯌꯥ ꯃꯃꯥꯏ ꯑꯗꯨ ꯈꯖꯤꯛ ꯂꯩꯊꯣꯛꯇꯨꯅ ꯀꯔꯤꯅꯣ ꯍꯥꯏꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯊꯣꯏꯕꯤꯅ ꯃꯉꯣꯟꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯌꯦꯡꯂꯝꯕꯗꯨꯗ ꯍꯩꯅꯗꯅ ꯑꯁ ꯃꯁꯤꯒꯤ ꯀꯝꯕꯣꯡ ꯃꯥꯟꯕꯤꯁꯤꯅ ꯀꯔꯝꯗꯩꯅꯣ ꯑꯃꯨꯛꯇ ꯍꯩꯅꯔꯣꯏꯗꯧꯔꯤꯗ ꯊꯥꯅꯤꯜꯅ ꯍꯩꯅꯅꯕ ꯍꯣꯠꯅꯔꯣ ꯃꯥꯅꯗꯤ ꯌꯥꯝ ꯄꯥꯝꯖꯔ ꯃꯥꯜꯂꯦ ꯌꯥꯔꯦꯀꯣ ꯌꯥꯝ ꯍꯩꯅꯗ꯭ꯔꯦ ꯆꯥꯐꯝ ꯊꯣꯛꯄ ꯇꯨꯃꯤꯟ ꯆꯥꯎ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯅꯅꯦ ꯍꯧꯖꯤꯛꯐꯥꯎ ꯊꯣꯛꯂꯛꯈꯤꯔꯣꯏꯗ꯭ꯔꯥ ꯈꯪꯗꯦꯃꯤ ꯇꯣꯟꯗꯥꯡꯅ
ꯊꯣꯛꯂꯔꯣꯏꯌꯦ ꯊꯣꯛꯂꯔꯣꯏ ꯌꯨꯝꯗ ꯑꯣꯏꯅ ꯍꯟꯕꯅ ꯐꯔꯅꯤ ꯐꯖꯩ ꯃꯇꯤꯛꯅꯦ ꯅꯥꯄꯜ ꯌꯥꯝ ꯀꯥꯕꯅꯤ ꯅꯣꯏ ꯁꯛꯍꯦꯟꯕꯤꯗꯣ ꯂꯣꯏꯌꯥ ꯇꯞꯅ ꯑꯩꯈꯣꯏꯁꯦ ꯌꯨꯝꯗ ꯑꯣꯏꯅ ꯍꯜꯂꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯁꯤꯡꯖꯨꯒꯤ ꯁꯦꯜ ꯄꯤꯔꯝꯂ ꯃꯇꯨꯡ ꯃꯌꯨꯝꯂꯣꯝꯗ ꯍꯟꯅꯈꯤꯔꯝꯃꯤ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯗꯨꯗ ꯂꯣꯏꯌꯥ ꯃꯃꯤꯠ ꯑꯗꯨ ꯊꯣꯏꯕꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯃꯤ ꯂꯣꯏꯌꯥꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨ ꯊꯣꯏꯕꯤꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ ꯃꯁꯥ ꯃꯇꯣꯝꯇ ꯋꯥꯈꯜ ꯀꯌꯥ ꯑꯃꯁꯨ ꯁꯥꯒꯠꯆꯗꯨꯅ ꯍꯥꯏꯔꯤ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯇꯥ ꯂꯣꯏꯌꯥꯁꯦ ꯑꯩꯉꯣꯟꯗ ꯈꯔ ꯉꯥꯎꯖꯕ ꯃꯥꯜꯂꯦꯅ ꯃꯥꯒꯤ ꯃꯤꯠꯌꯦꯡꯁꯦ ꯑꯩ ꯈꯪꯉꯦꯕ ꯊꯕꯥ ꯇꯞꯅ ꯁꯣꯟꯖꯩ ꯁꯥꯒꯠꯂꯨ ꯁꯥꯒꯠꯂꯨ ꯋꯥꯈꯜꯗꯣ ꯄꯛꯁꯥꯗ ꯁꯥꯒꯠꯂꯨ ꯍꯌꯦꯡꯗ ꯉꯥꯏꯔꯦꯅ ꯑꯣꯛ ꯈꯣꯡꯒꯩ ꯀꯞꯇꯧꯕ ꯏꯇꯥ ꯀꯩꯗꯧꯔꯒꯦ ꯋꯥꯒꯝꯇ ꯉꯥꯡꯗ꯭ꯔꯤꯗꯨꯕꯣ ꯍꯥ ꯀꯩꯁꯨ ꯇꯧꯗꯦꯗ ꯑꯗꯨ ꯏꯇꯥ ꯅꯪ ꯂꯥꯟꯅꯗꯤ ꯈꯟꯅꯨ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯇꯥ ꯂꯣꯏꯌꯥꯁꯦ ꯅꯈꯣꯏ ꯅꯥꯀꯟꯒꯤ ꯁꯛꯍꯦꯟꯕꯤꯗꯨꯒ ꯃꯔꯤ ꯂꯩꯅꯩꯌꯦꯅ ꯑꯩꯒꯤ ꯇꯥꯏ ꯊꯣꯏꯕꯤ ꯃꯇꯥꯒꯤ ꯋꯥꯗꯨꯗ ꯈꯔ ꯁꯥꯎꯔꯞ ꯇꯧꯅ ꯏꯇꯥ ꯀꯅꯥꯅ ꯍꯥꯏꯅꯣꯗꯨꯕꯣ ꯑꯁꯦꯡꯕꯔꯣ ꯆꯨꯝꯕꯁꯨ ꯃꯥꯜꯂꯦ ꯑꯩꯅ ꯃꯈꯣꯏꯅꯤꯁꯦ ꯎꯅꯕꯁꯨ ꯇꯣꯏꯅ ꯊꯦꯡꯅꯩꯌꯦ ꯊꯣꯏꯕꯤ ꯍꯦꯟꯅ ꯁꯥꯎꯗꯨꯅ ꯑꯗꯨꯒꯤ ꯇꯧꯉꯝꯕꯤꯗꯣ ꯃꯥꯅ ꯁꯣꯏꯗꯅ ꯏꯔꯥꯡ ꯇꯧꯕ ꯑꯣꯏꯔꯝꯒꯅꯦꯕ ꯃꯥꯅꯦ ꯑꯩꯅ ꯏꯁꯛ ꯏꯇꯧ ꯐꯖꯕꯁꯤꯗ ꯌꯥꯝ ꯆꯦꯛꯆꯕꯅꯤ ꯈꯪꯅꯤꯗꯅ ꯃꯥ ꯃꯇꯥꯡ ꯑꯗꯨꯗ ꯆꯣꯊꯦꯗꯨ ꯃꯈꯣꯏꯅ ꯁꯤꯡꯖꯨ ꯆꯥꯔꯤꯕꯗꯣꯝꯗ ꯃꯇꯣꯝꯇ ꯂꯥꯛꯂꯤꯕꯗꯨ ꯎꯕꯗ ꯊꯕꯥꯅ ꯆꯣꯊꯦ ꯆꯣꯊꯦ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯁꯤꯡꯖꯨ ꯆꯥꯁꯤꯜꯂꯛꯑꯣ ꯆꯦ ꯇꯣꯝꯕꯣꯏ ꯆꯠꯂꯨꯕꯅꯤ ꯍꯣꯏ ꯌꯥꯏ ꯆꯥꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯑꯗꯨ ꯆꯪꯂꯛꯇꯨꯅ ꯐꯝꯊꯔꯛꯏ ꯆꯣꯊꯦ ꯃꯁꯦꯅ ꯁꯥꯎꯅ ꯂꯩꯔꯝꯕꯗꯨꯗ ꯉꯛꯅ ꯀꯩꯅꯣ ꯆꯦ ꯑꯃꯨꯛ ꯁꯨꯒꯠꯂꯒ ꯂꯩꯗꯨꯅ ꯀꯅꯥꯅ ꯑꯃꯨꯛ ꯊꯤ ꯍꯥꯏꯕꯤꯔꯛꯏꯅꯣ ꯁꯤꯡꯖꯨꯗꯣ ꯇꯨꯃꯤꯟꯅ ꯆꯥꯎ ꯀꯣꯝꯄꯥꯛꯁꯤꯡ ꯌꯥꯝ ꯊꯨꯝꯃꯛꯇꯅꯕ ꯀꯩꯅꯣ ꯑꯩꯈꯣꯏ ꯆꯦꯁꯤꯕꯨ ꯁꯣꯅꯣ ꯆꯨꯕꯗꯧꯅ ꯍꯦꯛ ꯇꯧꯔꯗꯅ ꯅꯈꯣꯏꯅꯤ ꯑꯃꯨꯛ ꯈꯟꯅꯔꯛꯀꯅꯤꯀꯣ ꯑꯩ ꯑꯃꯨꯛ ꯈꯥꯝꯗꯣꯛꯄ ꯉꯝꯃꯣꯏꯀꯣ ꯊꯣꯏꯕꯤꯅ ꯑꯇꯣꯝꯕ ꯑꯩ ꯋꯥ ꯑꯃ ꯍꯪꯉꯤ ꯅꯪ ꯁꯤꯡꯅ ꯈꯨꯝꯒꯗꯕꯅꯤ ꯆꯣꯊꯦ ꯁꯤꯡꯖꯨꯗꯨ ꯆꯥꯅ ꯆꯥꯅ ꯀꯩꯅꯣ ꯆꯦ ꯀꯣꯛ ꯍꯪꯉꯣ ꯊꯣꯏꯕꯤ ꯇꯞꯅ ꯅꯪꯗꯤ ꯁꯛꯍꯦꯟꯕꯤꯒꯤ ꯌꯥꯝ ꯀꯧꯅꯗꯥꯏ ꯑꯗꯨꯅ ꯁꯦꯡꯅ ꯈꯨꯝꯃꯨ ꯇꯥ ꯂꯣꯏꯌꯥꯒ ꯁꯛꯍꯦꯟꯕꯤꯒ ꯀꯣꯏꯅꯕ꯭ꯔꯥ ꯆꯣꯊꯦ ꯀꯩꯁꯨ ꯊꯧꯋꯥ ꯁꯥꯗꯅ ꯑꯗꯨꯝ ꯑꯁꯦꯡꯕ ꯍꯥꯏꯔꯛꯂꯝꯃꯤ ꯀꯣꯏꯅꯕꯅꯤ ꯅꯍꯥꯟꯁꯨ ꯑꯩꯒ ꯎꯅꯕ ꯆꯠꯃꯤꯟꯅꯔꯨꯏ ꯊꯕꯥ ꯄꯥꯈꯠꯅ ꯆꯣꯊꯦ ꯑꯁꯦꯡꯕꯩꯔꯣ ꯅꯪꯗꯤ ꯀꯩꯗꯧꯕꯒꯤ ꯁꯛꯍꯦꯟꯕꯤꯒ ꯆꯠꯃꯤꯟꯅꯩꯕ ꯃꯇꯥꯡ ꯆꯥꯗꯕ ꯃꯇꯥ ꯊꯥꯕꯒꯤ ꯋꯥꯗꯨꯗ ꯊꯣꯏꯕꯤꯅ ꯏꯇꯥ ꯅꯪꯅ ꯀꯩꯗ ꯑꯃꯨꯛ ꯁꯥꯎꯅꯤꯡꯉꯤꯅꯣ ꯃꯁꯤꯒꯥꯡꯁꯦ ꯆꯣꯊꯦ ꯇꯥ ꯂꯣꯏꯌꯥꯁꯦ ꯅꯆꯦ ꯑꯩꯅ ꯄꯥꯝꯃꯦ ꯍꯥꯏꯕ ꯅꯪ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯀꯩꯒꯤꯅꯣ ꯅꯪꯅ ꯃꯤꯒꯤ ꯎꯅꯕ ꯆꯠꯂꯝꯃꯤꯗꯦ ꯇꯥ ꯂꯣꯏꯌꯥꯅꯗꯤ ꯅꯪ ꯄꯥꯝꯗꯤ ꯏꯆꯦ ꯁꯛꯍꯦꯟꯕꯤꯅꯤ ꯄꯥꯝꯃꯤꯁꯦ ꯁꯤꯗꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯏꯆꯦꯅ ꯈꯔ ꯐꯖꯔꯝꯃꯗꯤꯅꯦ ꯂꯥꯏꯕꯛ ꯌꯦꯡꯉꯨ ꯌꯥꯕ ꯑꯗꯨꯁꯨ ꯅꯠꯇꯦꯗꯣ ꯊꯣꯏꯕꯤ ꯁꯥꯎꯅ ꯁꯛ ꯑꯩꯕꯨ ꯀꯩꯗ ꯊꯤꯔꯒꯦ ꯍꯥ ꯁꯤ ꯅꯃꯥꯏꯗꯣ ꯅꯆꯦꯗꯝꯇ ꯑꯣꯟꯁꯤꯜꯂꯛꯂꯒ ꯌꯦꯡꯉꯨꯁꯤ ꯌꯦꯡꯉꯣꯕ ꯁꯛꯍꯦꯟꯕꯤꯗꯩꯗꯤ ꯅꯆꯦꯅ ꯍꯦꯟꯅ ꯐꯖꯗ꯭ꯔꯣ ꯆꯣꯊꯦ ꯁꯤꯡꯖꯨ ꯆꯥꯔꯝꯕꯗ ꯆꯞ ꯂꯦꯞꯇꯨꯅ ꯏꯆꯦ ꯊꯕ ꯑꯩꯁꯤꯜꯂꯒꯦ ꯑꯩꯈꯣꯏ ꯏꯆꯦꯁꯦ ꯅꯨꯡꯇꯤꯒꯤꯁꯨ ꯃꯤꯡꯁꯦꯜ ꯌꯦꯡꯉꯤꯅꯤ ꯃꯤꯡꯁꯦꯜꯅ ꯁꯣꯏꯔ ꯃꯥꯅ ꯁꯣꯏꯔ ꯑꯩ ꯋꯥꯈꯜ ꯇꯥꯗ꯭ꯔꯦ ꯑꯩꯁꯤꯜꯂꯝꯃꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯣꯊꯦꯗꯨ ꯆꯠꯈꯤꯔꯝꯃꯤ ꯊꯣꯏꯕꯤꯗꯤ ꯃꯧꯄꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯍꯦꯟꯅ ꯁꯥꯎꯔꯗꯨꯅ ꯉꯥꯛ ꯂꯩꯔꯝꯃꯨ ꯅꯪ ꯆꯥꯛꯒꯝꯗ ꯄꯤꯖꯔꯣꯏꯕ ꯅꯪ ꯊꯕꯥ ꯅꯣꯛꯇꯨꯅ ꯏꯇꯥ ꯌꯥꯔꯦꯕ ꯅꯪꯁꯨ ꯑꯉꯥꯡꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯌꯥꯁꯪꯂꯛꯄ ꯃꯇꯝꯅꯤ ꯊꯣꯏꯕꯤꯗꯨ ꯁꯛꯍꯦꯟꯕꯤ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯁꯛꯍꯦꯟꯕꯤ ꯃꯪꯒꯣꯜ ꯑꯗꯨꯗ ꯂꯪꯆꯥꯛꯇꯨ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯊꯣꯏꯕꯤꯅ ꯂꯥꯛꯂꯤꯕꯗꯨ ꯎꯕꯗ ꯉꯛꯅ ꯊꯣꯏꯕꯤ ꯀꯩ ꯂꯩꯔꯒꯦ ꯅꯪꯕꯣ ꯊꯣꯏꯕꯤ ꯁꯛꯍꯦꯟꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯩꯁꯦ ꯅꯪꯉꯣꯟꯗ ꯋꯥ ꯑꯃ ꯍꯪꯒꯦꯅ ꯂꯥꯛꯄꯅꯤ ꯀꯩ ꯋꯥꯅꯣ ꯍꯦꯛꯇ ꯍꯪꯉꯣ ꯊꯣꯏꯕꯤ ꯑꯁꯤ ꯃꯁꯥꯒꯤ ꯋꯥ ꯂꯣꯠꯄ ꯍꯩꯇꯦ ꯍꯥꯏꯅꯤꯡ ꯉꯥꯡꯅꯤꯡꯕ ꯗꯣꯡ ꯍꯦꯛꯇ ꯍꯥꯏꯕ ꯃꯤꯗꯥꯅꯤ ꯑꯗꯨꯅ ꯑꯗꯨꯝ ꯍꯥꯏꯔꯛꯂꯝꯃꯤ ꯅꯪꯒ ꯇꯥ ꯂꯣꯏꯌꯥꯒ ꯅꯨꯡꯁꯤꯅꯩ ꯍꯥꯏꯁꯤ ꯆꯨꯝꯕ꯭ꯔꯣ ꯁꯛꯍꯦꯟꯕꯤꯁꯨ ꯊꯧꯋꯥ ꯁꯥꯗꯅ ꯅꯨꯡꯁꯤꯅꯩ ꯀꯩꯗꯧꯔꯒꯦ ꯊꯣꯏꯕꯤ ꯁꯥꯎꯅ ꯃꯥꯗꯣ ꯑꯩꯅ ꯈꯟꯖꯔꯛꯄ ꯌꯥꯝ ꯀꯨꯏꯔꯕꯅꯤ ꯑꯗꯨꯅ ꯅꯪ ꯃꯥꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛ ꯁꯛꯍꯦꯟꯕꯤ ꯊꯣꯏꯕꯤꯒꯤ ꯋꯥꯗꯨꯗ ꯃꯈꯨꯜ ꯊꯣꯛꯅ ꯍꯦꯛꯇ ꯅꯣꯛꯂꯛꯏ ꯃꯇꯧ ꯑꯗꯨ ꯅꯣꯛꯅꯤꯡꯅ ꯅꯣꯛꯂꯨꯕꯁꯨ ꯅꯠꯇꯦ ꯎꯁꯤꯠꯇꯕ ꯑꯃꯁꯨ ꯂꯣꯏꯅꯔꯤꯕꯅꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯅꯣꯛꯂꯝꯕꯗꯨ ꯈꯖꯤꯛ ꯐꯥꯖꯤꯟꯗꯨꯅ ꯅꯠꯇꯦꯅꯦ ꯅꯪꯕꯨ ꯅꯁꯛꯀꯗꯣ ꯃꯤꯡꯁꯦꯜꯗꯒ ꯑꯝꯇ ꯌꯦꯡꯗꯕ꯭ꯔꯕ ꯑꯁ ꯁꯤꯔꯦꯅ ꯑꯩ ꯅꯣꯛꯄꯗ ꯏꯕꯦꯝꯃ ꯃꯤꯡꯁꯦꯜ ꯌꯦꯡꯗ꯭ꯔꯤꯁꯦ ꯅꯪꯂꯣ ꯑꯩꯔꯣ ꯍꯥ ꯅꯪꯂꯣ ꯑꯩꯔꯣꯕ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯀꯌꯥꯝ ꯍꯦꯟꯅ ꯐꯖꯔꯗꯅ ꯅꯥꯕꯦꯝꯃꯩꯒꯤ ꯇꯨꯍꯥꯎ ꯅꯥꯎꯐꯥꯎ ꯐꯪꯗꯦ ꯊꯣꯏꯕꯤ ꯅꯠꯇꯦ ꯅꯪꯕꯨ ꯃꯤꯡꯁꯦꯜꯁꯨ ꯅꯨꯡꯇꯤꯒꯤ ꯌꯦꯡꯉꯤ ꯅꯁꯥꯒꯤ ꯁꯛꯐꯝꯗꯣ ꯅꯁꯥꯅ ꯈꯪꯖꯗꯕ꯭ꯔꯣ ꯅꯪꯒꯤ ꯅꯁꯛ ꯑꯗꯨꯗ ꯇꯥ ꯂꯣꯏꯌꯥꯅꯅꯦ ꯀꯩꯁꯨ ꯄꯥꯝꯕꯤꯗꯧ ꯅꯠꯇꯤꯌꯦ ꯃꯨꯁꯨꯛ ꯃꯨꯈꯩ ꯀꯩ ꯊꯣꯛꯏꯅ ꯇꯧꯔꯁꯨ ꯍꯥꯏꯅꯣ ꯈꯪꯗꯦꯅꯦ ꯃꯇꯥꯡ ꯑꯗꯨꯗ ꯁꯛꯍꯦꯟꯕꯤꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯍꯥꯏꯕꯤꯗꯨꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯋꯥ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯀꯩꯗꯧꯅꯔꯒꯦ ꯁꯛꯍꯦꯟꯕꯤ ꯅꯣꯛꯇꯨꯅ ꯏꯃꯥ ꯊꯣꯏꯕꯤꯅ ꯍꯥꯏꯅꯦ
ꯇꯥꯂꯣꯌꯥꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯑꯣꯌꯦ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯁꯨ ꯀꯔꯦꯝꯅꯗꯨꯅ ꯏꯍꯦ ꯊꯣꯏꯕꯤ ꯅꯁꯛꯇꯣ ꯊꯤꯔꯗꯤꯅꯦ ꯅꯁꯥꯒ ꯆꯥꯟꯅꯕ ꯅꯨꯄꯥꯁꯨ ꯈꯔ ꯊꯤꯌꯨꯅꯦ ꯅꯪꯕꯣ ꯌꯦꯡꯉꯣ ꯑꯩꯒꯤ ꯏꯆꯥꯁꯦ ꯐꯖꯗ꯭ꯔꯥ ꯂꯩꯀꯥꯏꯁꯤꯗ ꯑꯩꯒꯤ ꯏꯆꯥꯃꯨꯛ ꯐꯖꯕꯤ ꯀꯅꯥꯝꯇ ꯂꯩꯇꯦ ꯑꯗꯨꯅꯅꯦ ꯃꯥꯁꯨ ꯃꯥꯒꯤ ꯆꯥꯟꯅꯕ ꯅꯨꯄꯥ ꯀꯣꯏꯖꯕꯅꯤ ꯃꯁꯤꯗ ꯅꯪꯅ ꯌꯥꯎꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯍꯤꯔꯩꯅꯦ ꯋꯥꯒꯤ ꯋꯥꯁꯨꯝꯅ ꯉꯥꯡꯉꯨ ꯅꯆꯥꯅꯦ ꯁꯛꯇꯥꯁꯤꯒ ꯑꯩꯅ ꯄꯥꯝꯕ ꯅꯨꯄꯥꯗꯨꯅꯦ ꯅꯆꯥꯅꯨꯄꯤ ꯁꯛꯍꯦꯟꯕꯤꯁꯤꯅ ꯀꯣꯏꯔꯤꯁꯦ ꯈꯪꯉꯤꯗꯅ ꯀꯨꯆꯨ ꯈꯔ ꯉꯧꯕꯒꯤ ꯑꯗꯨꯛ ꯌꯦꯡꯕ ꯌꯥꯕꯩ ꯋꯥꯅꯤ ꯈꯔꯒ ꯃꯨꯔꯝꯃꯗꯤ ꯅꯠꯇꯦ ꯀꯅꯥ ꯄꯥꯝꯕꯤꯗꯣꯏꯅꯣ ꯁꯤꯕꯣ ꯃꯁꯥꯒꯤ ꯁꯛꯐꯝ ꯌꯦꯡꯗ ꯉꯥꯡꯂꯤꯕ ꯊꯣꯏꯕꯤꯒꯤ ꯋꯥꯗꯨꯗ ꯃꯃꯥ ꯃꯆꯥꯗꯨꯗꯤ ꯍꯦꯟꯗꯨꯝ ꯀꯔꯦꯝꯅꯔꯤ ꯃꯅꯨꯡ ꯃꯄꯥꯜ ꯅꯥꯏꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅꯤ ꯑꯗꯨꯕꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯑꯍꯥꯟꯕ ꯃꯤꯠꯌꯦꯡꯐꯝ ꯑꯁꯤꯗꯤ ꯃꯄꯥꯜ ꯊꯣꯡꯒꯤ ꯁꯛꯇꯝ ꯑꯗꯨꯕꯨꯅꯤ ꯊꯤꯕ ꯐꯖꯕꯒꯤ ꯇꯣꯉꯥꯟꯕ ꯋꯥꯍꯟꯊꯣꯛ ꯂꯩꯇ꯭ꯔꯕꯁꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯄꯥꯝꯂꯤꯕꯁꯤꯗꯤ ꯐꯖꯕ ꯃꯥꯕꯨꯇꯅꯤ ꯍꯥꯏꯕꯤꯅ ꯍꯥꯏ ꯁꯛꯊꯤꯕꯤ ꯃꯨꯊꯤ ꯊꯤꯌꯦ ꯃꯇꯤꯛ ꯅꯃꯥꯏꯁꯨ ꯏꯀꯥꯏꯕ ꯈꯪꯗꯦꯅꯦ ꯀꯨꯆꯨ ꯁꯦꯡꯗꯕꯒꯤ ꯍꯧꯅꯕꯤ ꯅꯔꯝ ꯆꯠꯁꯨ ꯂꯨꯗꯦꯅꯦ ꯆꯠꯂꯨ ꯌꯥꯆꯪꯂꯛꯄꯁꯤꯗꯅꯦ ꯌꯥꯝ ꯌꯦꯡꯅꯤꯡꯗꯦ ꯑꯩ ꯏꯆꯥ ꯅꯨꯄꯤꯅꯅꯦ ꯅꯨꯄꯥꯗꯨ ꯀꯣꯏꯕ ꯅꯠꯇꯦ ꯅꯨꯄꯥꯗꯨꯅ ꯏꯆꯥ ꯅꯨꯄꯤꯒꯤ ꯐꯖꯕꯁꯤꯗ ꯉꯥꯎꯗꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯕ ꯈꯪꯉꯤꯗꯅ ꯁꯛꯍꯦꯟꯕꯤꯁꯨ ꯎꯁꯤꯠꯇꯅ ꯃꯁꯥꯗ ꯍꯥꯏꯌꯣ ꯃꯁꯥꯅꯕꯨ ꯌꯥꯔꯛꯂꯕ ꯅꯪ ꯑꯗꯨꯝ ꯅꯨꯡꯁꯤꯅꯖꯈꯣ ꯅꯨꯄꯥꯒꯤ ꯋꯥꯗꯤꯅꯦ ꯃꯥ ꯅꯠꯇ꯭ꯔꯁꯨ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃ ꯄꯩꯗꯅ ꯂꯩꯕꯖꯥꯠꯅꯤ ꯋꯥꯏꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥꯗꯨ ꯅꯣꯛꯇꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ ꯊꯣꯏꯕꯤꯁꯨ ꯌꯥꯝꯅ ꯆꯥꯎꯅ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯍꯦꯛ ꯌꯦꯡꯖꯕ ꯃꯤꯡꯁꯦꯜ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯁꯥꯒꯤ ꯁꯛꯇꯝ ꯑꯗꯨꯕꯨ ꯌꯦꯡꯉꯤ ꯑꯁꯨꯝꯅ ꯇꯞꯅꯁꯨ ꯁꯣꯟꯖꯩ ꯑꯩꯁꯤꯕꯨ ꯊꯤꯕ꯭ꯔꯅꯦ ꯑꯁ ꯀꯩꯒꯤꯅꯣ ꯑꯩ ꯏꯁꯥꯅ ꯏꯁꯥꯒꯤ ꯁꯛꯊꯤ ꯍꯥꯏꯕꯁꯦ ꯁꯨꯛꯌꯥ ꯌꯥꯅꯤꯡꯗ꯭ꯔꯤꯕꯁꯤꯕꯣ ꯃꯦꯝꯆꯥ ꯆꯥꯛꯈꯨꯝ ꯑꯗꯨꯗꯒꯤ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯔꯛꯂꯝꯃꯤ ꯑꯆꯧꯕꯤ ꯆꯥꯛꯁꯪꯁꯤꯗ ꯑꯃꯨꯛꯇ ꯂꯥꯎꯅꯦ ꯅꯪꯕꯣ ꯊꯣꯏꯕꯤ ꯃꯤꯡꯁꯦꯜ ꯑꯗꯨ ꯐꯃꯨꯡ ꯑꯗꯨ ꯊꯅꯝꯗꯨꯅ ꯆꯥꯛꯁꯪ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯇꯞꯅ ꯏꯃꯥ ꯀꯩ ꯍꯥꯏꯒꯦ ꯑꯆꯧꯕꯤ ꯅꯠꯇꯦ ꯅꯪꯕꯨ ꯑꯋꯥꯡꯒꯤ ꯅꯅꯦ ꯆꯥꯎꯕꯤ ꯍꯣꯏꯒꯤ ꯏꯪꯈꯣꯜꯗꯣ ꯑꯗꯨꯗ ꯃꯅꯥ ꯃꯁꯤꯡ ꯊꯥꯕ ꯆꯠꯀꯦꯔꯣ ꯁꯤꯗꯁꯨ ꯈꯔ ꯐꯪꯅꯤ ꯆꯣꯊꯦꯅ ꯏꯃꯥ ꯑꯩ ꯑꯣꯏꯅ ꯆꯠꯂꯁꯨ ꯆꯠꯀꯦꯗ ꯂꯧꯒꯤ ꯊꯕꯛꯁꯨ ꯂꯣꯏꯔꯕꯁꯤꯕꯨ ꯏꯆꯦꯁꯦ ꯌꯨꯝꯗ ꯁꯨꯝ ꯂꯩꯖꯔꯁꯅꯤ ꯂꯩꯁꯥꯕꯤꯅꯤꯅ ꯈꯔꯁꯨ ꯀꯦꯖꯁꯅꯨ ꯏꯕꯨꯡꯉꯣ ꯀꯦꯕꯗꯤ ꯍꯥꯏꯔꯨ ꯅꯣꯡꯃꯇꯅꯦ ꯏꯔꯨꯖꯧ ꯌꯥꯕ ꯅꯠꯇꯦ ꯍꯥꯏꯒꯨꯝꯗꯅ ꯏꯆꯦ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯈꯔꯁꯨ ꯂꯨꯅ ナꯅ ꯂꯩꯕ ꯇꯝꯃꯨ ꯃꯤ ꯏꯆꯦ ꯊꯕ ꯍꯣꯏꯗꯤ ꯌꯦꯡꯉꯣ ꯏꯆꯦꯒꯁꯨ ꯇꯤꯟꯅꯩꯅꯤ ꯃꯤꯗꯤ ꯂꯨꯅ ナꯅ ꯀꯦꯔꯒ ꯑꯗꯨꯝ ꯂꯩ ꯌꯦꯡꯉꯥꯡ ꯂꯨꯕ ꯅꯥꯟꯕ ꯅꯥꯟꯗꯕ ꯌꯦꯡꯉꯣ ꯅꯆꯦꯒꯤ ꯃꯤꯡꯁꯦ ꯊꯣꯏꯕꯤ ꯍꯥꯏꯗꯣ ꯈꯪꯉꯤꯗꯅ ꯃꯣꯏꯔꯥꯡ ꯊꯣꯏꯕꯤꯗꯣ ꯅꯣꯡꯃꯇꯅꯦ ꯐꯤꯅꯥꯠ ꯑꯃ ꯐꯥꯎ ꯇꯣꯡꯕ ꯅꯠꯇꯦ ꯑꯗꯨ ꯐꯥꯎꯕꯗ ꯐꯖꯩ ꯍꯥꯏꯗꯨꯅ ꯁꯩꯊꯥꯅꯔꯤꯕ ꯏꯆꯦꯁꯦ ꯃꯣꯏꯔꯥꯡ ꯊꯣꯏꯕꯤꯅꯤ ꯀꯥꯏꯅ ꯈꯟꯖꯩꯔꯣ ꯏꯆꯦꯗꯤꯅꯦ ꯊꯣꯏꯕꯤ ꯅꯠꯇꯤꯌꯦ ꯊꯣꯏꯕꯤꯒꯤ ꯃꯃꯥꯟꯅꯕꯤ ꯇꯣꯔꯣꯅ ꯑꯃ ꯌꯥꯎꯕꯗꯣ ꯈꯪꯉꯤꯗꯅ ꯃꯦꯝꯆꯥꯅ ꯑꯃꯨꯛ ꯍꯧꯔꯕ꯭ꯔꯥ ꯅꯕꯥꯏꯅꯤ ꯑꯩ ꯆꯥꯛ ꯉꯥꯛꯇ ꯊꯣꯡꯒꯦꯀꯣ ꯊꯣꯏꯕꯤ ꯌꯥꯝ ꯁꯥꯎꯅ ꯃꯃꯤꯠ ꯑꯗꯨ ꯆꯣꯊꯤꯗ ꯐꯩꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯅꯪꯅ ꯀꯩꯒꯤꯅꯣ ꯃꯤ ꯑꯁꯨ ꯌꯥꯝ ꯎꯁꯤꯠꯇ꯭ꯔꯤꯁꯦ ꯑꯁꯦꯡꯕꯗꯣ ꯍꯥꯏꯕꯤꯕꯅꯤ ꯀꯩꯅꯣ ꯊꯣꯏꯕꯤꯗꯤꯅꯦ ꯃꯈꯣꯡꯗ ꯐꯤꯅꯥ ꯇꯣꯡꯗ꯭ꯔꯁꯨ ꯈꯨꯅꯤꯡ ꯀꯥꯏꯗꯤꯌꯦ ꯏꯆꯦꯗꯤ ꯅꯈꯣꯡꯗ ꯐꯤꯅꯥ ꯇꯣꯡꯂꯁꯨ ꯈꯨꯅꯤꯡ ꯀꯥꯏꯕꯗꯣ ꯂꯩꯁꯥꯕꯤ ꯈꯨꯅꯤꯡꯅꯦ ꯁꯤꯕꯨ ꯍꯪꯒꯥꯝ ꯊꯥꯕꯨ ꯌꯥꯔꯅꯤ ꯏꯃꯥ ꯍꯌꯦꯡꯈꯩꯗꯤ ꯏꯪꯈꯣꯜ ꯑꯝꯇ ꯀꯣꯏꯔꯨꯒꯨꯝꯁꯦ ꯏꯆꯦ ꯈꯨꯅꯤꯡꯁꯦ ꯑꯁꯤ ꯑꯣꯏꯅ ꯀꯣꯏꯔꯁꯤ ꯑꯣ ꯑꯗꯨꯗꯤ ꯉꯁꯤ ꯈꯝꯅꯨꯅ ꯃꯧꯄꯥ ꯅꯨꯄꯥ ꯈꯝꯕꯕꯨ ꯐꯨꯊꯕ ꯇꯥꯔꯦꯗꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯥꯎ ꯅꯨꯄꯥꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯏ ꯃꯦꯝꯆꯥꯅ ꯍꯦ ꯅꯈꯣꯏ ꯑꯅꯤ ꯑꯩꯅ ꯍꯥꯏꯕꯁꯤ ꯇꯥꯔꯣꯏꯗ꯭ꯔꯥ ꯍꯥ ꯅꯈꯣꯏꯅꯤ ꯁꯤꯕꯨ ꯀꯔꯝꯕ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯟꯒꯤ ꯈꯝꯕ ꯈꯝꯅꯨꯡꯒꯤ ꯃꯆꯤꯟ ꯃꯧꯄꯥꯅꯣꯅꯦ ꯑꯩ ꯀꯣꯛꯀꯁꯦ ꯊꯨꯒꯥꯏꯅꯤꯡꯕꯖꯥꯠꯅꯤ ꯑꯩ ꯉꯥꯏꯈꯣ ꯅꯪ ꯑꯝꯇꯗꯤ ꯐꯨꯈꯤꯗꯕꯁꯤ ꯉꯥꯏꯈꯣꯕ ꯅꯪ ꯆꯣꯊꯦꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯤꯉꯩ ꯊꯣꯏꯕꯤ ꯆꯣꯊꯦꯒꯤ ꯃꯅꯪꯒꯟ ꯑꯗꯨꯗ ꯈꯨꯕꯥꯡꯅ ꯁꯦꯠ ꯂꯥꯎꯅ ꯊꯥꯔꯛꯂꯝꯃꯤ ꯆꯣꯊꯦ ꯄꯦꯔꯤ ꯇꯧꯅ ꯑꯌꯣ ꯑꯁꯨꯛ ꯅꯥꯟꯅ ꯐꯨꯕ ꯅꯪ ꯑꯩꯒ ꯄꯣꯛꯃꯤꯟꯅꯕ ꯑꯣꯏꯔꯝꯃꯣꯏ ꯏꯆꯦꯅ ꯃꯦꯝꯆꯥ ꯁꯥꯎꯅ ꯏꯟꯁꯥꯡ ꯑꯣꯠꯂꯤꯕ ꯈꯥꯕꯩ ꯑꯗꯨꯅ ꯑꯐꯕꯇ ꯈꯪꯗꯈꯩ ꯃꯆꯥꯅꯤ ꯇꯝꯅ ꯂꯪꯂꯛꯂꯝꯃꯤ ꯈꯪꯕ꯭ꯔ ꯅꯣꯏ ꯑꯅꯤ ꯆꯠ ꯀꯔꯥꯏꯗ ꯂꯣꯏ ꯂꯩꯈ꯭ꯔꯣ ꯆꯠ ꯑꯩꯅꯦ ꯆꯥꯛꯁꯦ ꯑꯝꯇ ꯅꯦꯅꯥ ꯐꯅ ꯊꯣꯡꯍꯧꯒꯦ ꯃꯃꯥꯅ ꯉꯥꯡꯂꯛꯄꯗꯨꯗꯗꯤ ꯈꯠꯅꯔꯝꯕ ꯑꯅꯤꯗꯨ ꯃꯥꯒꯤ ꯀꯥꯗ ꯇꯨꯃꯤꯟ ꯆꯪꯅꯈ꯭ꯔꯦ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯦ ꯍꯥꯏꯕꯤꯅ ꯁꯛꯍꯦꯟꯕꯤ ꯇꯥꯕ꯭ꯔꯥ ꯅꯪꯕꯣ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎ ꯀꯩꯅꯣ ꯏꯃꯥ ꯍꯥꯏ ꯌꯦꯡꯉꯨꯇꯨ ꯍꯨꯏꯅꯥꯎꯁꯦ ꯑꯩꯅꯅꯦ ꯕꯤꯅꯥ ꯍꯣꯏꯗꯒꯤ ꯊꯑꯣꯏꯅ ꯄꯨꯔꯛꯂꯤꯕꯅꯤ ꯁꯛꯍꯦꯟꯕꯤ ꯍꯩꯅꯗꯅ ꯑꯁ ꯀꯩ ꯀꯥꯟꯗ ꯄꯨꯔꯛꯏꯅꯣ ꯈꯪꯗꯦ ꯍꯨꯏ ꯂꯣꯏꯕꯒ ꯇꯜꯂꯤꯀꯣ ꯏꯃꯥ ꯍꯨꯏꯅꯦꯅ ꯃꯁꯨꯛ ꯃꯨꯔꯗꯅ ꯍꯦ ꯑꯄꯪꯕꯤ ꯍꯨꯏꯁꯤ ꯂꯣꯏꯔꯕꯗꯤ ꯌꯨꯝ ꯑꯁꯤꯗ ꯁꯪꯂꯕꯁꯨ ꯀꯥꯟꯅꯩꯗꯅ ꯑꯇꯩ ꯂꯥꯏꯔꯤ ꯅꯪꯒꯤ ꯑꯋꯥꯡ ꯈꯨꯟꯗꯣꯟꯒꯤ ꯅꯨꯄꯥꯗꯨꯗꯒꯤ
ꯑꯩꯅ ꯁꯦꯜ ꯂꯧꯊꯣꯛꯑꯣ ꯍꯥꯏꯕꯗꯨꯗꯤ ꯂꯧꯔꯛꯄ꯭ꯔꯥ? ꯍꯣꯏ ꯏꯃꯥ, ꯑꯩꯅ ꯈꯔ ꯀꯦꯁꯤꯟꯅꯔꯒ ꯍꯦꯛꯇ ꯂꯧꯔꯛꯄꯅꯤ. ꯑꯗꯣ ꯇꯥ ꯂꯣꯌꯥꯁꯨ ꯑꯩꯅ ꯁꯦꯜ ꯈꯔ ꯄꯤꯔꯣꯅ ꯍꯥꯏꯈꯤꯕꯅꯤ. ꯑꯗꯨꯅꯤꯗꯅ. ꯍꯩ, ꯂꯣꯌꯥꯗꯣ ꯁꯦꯜ ꯄꯥꯏꯈ꯭ꯔꯕ ꯏꯃꯨꯡꯅꯤ. ꯅꯤꯡꯊꯦꯝ ꯆꯥꯅꯤꯀꯣ. ꯑꯗꯨꯅꯅꯦ ꯈꯔ ꯌꯥꯝ ꯂꯧꯔꯛꯎꯅꯦ. ꯐꯔꯦ ꯐꯔꯦ, ꯏꯃꯥ ꯆꯥꯛꯀ ꯊꯣꯡꯈꯤꯒꯦ. ꯍꯨꯏꯁꯤ ꯊꯧꯔꯤ ꯑꯃꯅ ꯐꯖꯅ ꯄꯨꯜꯂꯒ ꯊꯝꯃꯨꯀꯣ. ꯋꯥꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯗꯨ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ ꯁꯛꯍꯦꯟꯕꯤ. ꯍꯨꯏ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ, ꯑꯗꯨꯒ ꯃꯆꯤꯟꯗ ꯁꯣꯜꯂꯤ. ꯍꯨꯏꯅꯤ ꯀꯥꯏꯅ ꯁꯛꯇꯥꯁꯤꯒ, ꯀꯨꯆꯨꯅꯤ ꯀꯥꯏꯅ ꯊꯣꯏꯕꯤꯒ ꯆꯥꯕꯦꯛ ꯃꯥꯟꯅꯔꯗꯅ. ꯀꯥꯟꯅꯗꯦ, ꯃꯃꯤꯡꯁꯦ ꯊꯣꯏꯕꯤ ꯍꯦꯛꯇ ꯊꯣꯟꯈꯤꯗ. ꯊꯣꯏꯕꯤ, 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 ꯊꯣꯏꯕꯤ. ꯁꯛꯍꯦꯟꯕꯤꯅ ꯊꯣꯏꯕꯤ ꯍꯥꯏꯅ ꯀꯧꯕꯗꯨꯗ ꯍꯨꯏ ꯑꯗꯨꯁꯨ ꯌꯥꯝꯅ ꯈꯪꯕꯒꯨꯝ ꯇꯞꯅ ꯈꯣꯡꯂꯛꯂꯝꯃꯤ. ꯃꯇꯧ ꯑꯗꯨꯗ ꯁꯛꯍꯦꯟꯕꯤꯁꯨ ꯅꯣꯛꯇꯨꯅ ꯍꯨꯏ ꯑꯗꯨ ꯃꯈꯨꯠ ꯑꯗꯨꯅ ꯅꯥꯜꯂꯤ. ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗꯅꯤ ꯂꯣꯌꯥꯅ. ꯁꯛꯍꯦꯟꯕꯤ, ꯁꯤ ꯅꯪꯅ ꯍꯥꯏꯕ ꯁꯦꯜꯗꯣ ꯄꯨꯔꯛꯂꯕꯅꯤ. ꯁꯛꯍꯦꯟꯕꯤ ꯁꯦꯜꯗꯨ ꯎꯕꯗ ꯍꯔꯥꯎꯅ, ꯇꯥ ꯂꯣꯌꯥ, ꯄꯤꯔꯕꯅꯤꯅ ꯂꯧꯁꯤꯜꯂꯒꯦꯀꯣ. ꯂꯧꯗ꯭ꯔꯗꯤ ꯑꯃꯨꯛ ꯂꯪꯊꯣꯛꯈꯤꯒꯦ ꯍꯥꯏꯔꯣ? ꯑꯁ, ꯑꯗꯨꯏ ꯅꯠꯇꯦꯕ. ꯑꯗꯣ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦꯅ. ꯀꯩ ꯋꯥꯅꯣ? ꯍꯦꯛꯇ ꯍꯥꯏꯌꯣ. ꯑꯩꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕ ꯃꯁꯛ ꯌꯥꯝ ꯊꯤꯕꯤ ꯊꯣꯏꯕꯤꯗꯣ ꯈꯪꯕ꯭ꯔꯥ? ꯑꯗꯨꯅ ꯇꯥ ꯂꯣꯌꯥꯒ ꯈꯪꯅꯕ ꯌꯥꯔꯣꯏ ꯀꯥꯏꯅꯒ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯤ. ꯂꯣꯌꯥ ꯉꯛꯅ, ꯃꯥꯗꯤ ꯀꯩꯒꯤ? ꯅꯠꯇꯦ, ꯃꯥꯅ ꯑꯗꯨꯃꯥꯏ ꯍꯥꯏꯗꯨ ꯀꯩꯒꯤꯅꯣꯃꯤ? ꯈꯪꯗꯦꯗ, ꯃꯥꯅ ꯅꯪꯁꯦ ꯌꯥꯝ ꯄꯥꯝꯖꯕ ꯃꯥꯜꯂꯤ. ꯁꯛꯍꯦꯟꯕꯤ, ꯃꯗꯨ ꯌꯥꯕ ꯅꯠꯇꯦꯗ. ꯇꯦꯛꯏꯕ ꯃꯁꯛꯇꯨꯒ ꯑꯩꯒꯤꯗꯤ ꯅꯪ ꯂꯩꯁꯤꯗꯤ. ꯅꯪ ꯅꯠꯇꯕ ꯀꯅꯥꯝꯇ ꯑꯩ ꯍꯟꯅ ꯌꯦꯡꯅꯤꯡꯗꯦ. ꯃꯤꯅ ꯐꯅ ꯑꯗꯨꯃꯥꯏ ꯍꯥꯏꯔꯁꯨ ꯅꯪꯅ ꯋꯥꯈꯜ ꯍꯣꯡꯒꯅꯨ. ꯍꯣꯏꯗ, ꯑꯩꯁꯨ ꯍꯣꯡꯉꯣꯏꯗ. ꯁꯛꯊꯤꯕꯤ ꯃꯥꯅ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇ ꯌꯥꯒꯗ꯭ꯔꯣ ꯀꯨꯆꯨ ꯁꯛꯇꯥꯗꯨꯒ? ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯁꯛꯍꯦꯟꯕꯤꯗꯨ ꯃꯌꯨꯝꯗ ꯆꯪꯂꯒꯦ ꯍꯥꯏꯗꯨꯅ ꯆꯪꯈꯤꯔꯝꯃꯤ. ꯁꯛꯍꯦꯟꯕꯤꯅ ꯆꯪꯈ꯭ꯔꯤꯕꯗꯨ ꯂꯣꯌꯥ ꯃꯣꯃꯣ ꯅꯣꯛꯅ ꯌꯦꯡꯉꯤ. ꯑꯗꯨꯒ ꯃꯥꯁꯨ ꯃꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯄꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ, "ꯑꯩꯃꯥ, ꯃꯤꯔꯣ ꯁꯤꯕꯣ? ꯍꯦ, ꯈꯪꯉꯤꯅꯦ, ꯀꯔꯤꯅꯣ? ꯀꯩꯅꯣ, ꯑꯩꯕꯨ ꯃꯤ ꯅꯠꯇ꯭ꯔꯗꯤ ꯌꯣꯡꯂꯣ? ꯅꯪꯗꯤ ꯅꯁꯛ ꯊꯤꯕ ꯅꯠꯇꯅ ꯃꯤ ꯈꯪꯍꯟꯕꯁꯨ ꯌꯥꯝ ꯍꯩꯅ." ꯉꯥꯏꯈꯣ, ꯑꯩ ꯋꯥ ꯍꯪꯒꯦ. ꯅꯪ ꯁꯛꯍꯦꯟꯕꯤꯒ ꯀꯣꯏꯅꯩꯔꯣ? ꯀꯣꯏꯅꯩꯅꯤ. ꯅꯪ ꯀꯩꯗꯧꯋꯦ ꯍꯥꯏꯕꯅꯣ? ꯑꯣ, ꯑꯩꯅ ꯅꯨꯡꯁꯤ ꯍꯥꯏꯕꯗꯨꯅ ꯌꯥꯗ꯭ꯔꯒ ꯅꯪ ꯁꯛꯍꯦꯟꯕꯤꯒ ꯀꯣꯏꯅꯩꯅꯦꯕ. ꯃꯥꯅ ꯑꯩꯉꯣꯟꯗꯒꯤ ꯀꯌꯥꯝ ꯍꯦꯟꯅ ꯐꯖꯔꯗꯅ. ꯅꯪꯁꯦ ꯐꯖꯕ꯭ꯔꯣ ꯍꯥꯏꯁꯦ? ꯅꯪꯁꯦ ꯐꯖꯕ꯭ꯔꯕ? ꯑꯃꯨꯛ ꯍꯟꯅꯅꯦ ꯁꯛꯍꯦꯟꯕꯤꯒ ꯏꯕꯥꯅꯤ ꯅꯨꯡꯁꯤꯕꯗ ꯌꯦꯜꯂꯛꯀꯅꯨ. ꯅꯠꯇ꯭ꯔꯗꯤ ꯑꯩꯅ ꯋꯥ ꯉꯥꯡꯉꯛꯄꯗ ꯁꯛ ꯃꯥꯏ ꯌꯦꯡꯉꯛꯑꯣꯏ. ꯁꯛ ꯌꯦꯡꯗ꯭ꯔꯁꯨ ꯃꯥꯏ ꯌꯦꯡꯗ꯭ꯔꯁꯨ ꯅꯪꯒꯤ ꯍꯥꯏꯐꯝ ꯊꯣꯛꯄꯗꯣ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ? ꯂꯣꯌꯥ ꯎꯁꯤꯠꯇꯅ, ꯊꯤꯔꯤꯕ ꯅꯁꯛꯇꯨꯒ ꯅꯨꯄꯥ ꯃꯁꯛ ꯐꯖꯕ ꯀꯩꯁꯨ ꯄꯥꯝꯖꯥꯔꯤ. ꯕꯦꯝꯃ, ꯅꯨꯄꯥ ꯃꯁꯛ ꯐꯖꯕ ꯀꯣꯏꯒꯦ ꯍꯥꯏꯔꯗꯤꯅꯦ, ꯅꯁꯛꯇꯣ ꯈꯔ ꯐꯖꯍꯜꯂꯨ. ꯅꯁꯛꯇꯣ. ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯣꯌꯥꯗꯨ ꯆꯠꯈꯤꯔꯝꯃꯤ. ꯊꯣꯏꯕꯤ, ꯃꯤꯅ ꯐꯅ ꯃꯥꯕꯨ ꯃꯁꯛ ꯊꯤ ꯍꯥꯏꯔꯕꯁꯨ ꯀꯩꯁꯨ ꯅꯥꯁꯨꯝꯗ ꯑꯗꯨꯃꯛ ꯃꯆꯤꯟꯗ ꯁꯣꯜꯂꯤ. ꯑꯩꯕꯨ ꯁꯛ ꯊꯤ ꯀꯥꯏꯅ ꯅꯪꯅ ꯀꯌꯥꯝ ꯐꯖꯔꯗꯅ ꯑꯩꯉꯣꯟꯗꯒꯤ ꯈꯤꯇꯪ ꯉꯧꯕ ꯍꯦꯟꯈꯤꯕꯁꯤꯗ ꯅꯋꯥ ꯂꯧꯗꯦ, ꯀꯣꯏꯇꯥꯟ ꯇꯥꯟꯅꯒꯦꯕ ꯅꯪ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔ ꯑꯃꯁꯨ ꯍꯧꯈ꯭ꯔꯦ. ꯂꯣꯌꯥꯗꯨ ꯁꯛꯍꯦꯟꯕꯤ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯌꯥꯗꯨꯗ ꯁꯛꯍꯦꯟꯕꯤꯕꯨ ꯊꯣꯛꯂꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯂꯨꯝꯂꯒ ꯌꯦꯡꯂꯝꯃꯤ. ꯃꯆꯤꯟꯗꯁꯨ ꯑꯁꯨꯝꯅ ꯁꯥꯎꯅ ꯁꯣꯜꯂꯤ. ꯀꯩ ꯅꯨꯄꯤꯅꯣ ꯈꯪꯗꯦꯕ, ꯑꯩꯅ ꯈꯤꯇꯪ ꯎꯅꯁꯦ ꯍꯥꯏꯔꯒꯅ ꯇꯜꯂꯤ. ꯑꯗꯨꯒ ꯁꯦꯜ ꯂꯧꯔꯝꯗꯥꯏ, ꯁꯅꯥ ꯂꯧꯔꯝꯗꯥꯏꯗꯅ ꯑꯩꯅ ꯎꯅꯁꯦ ꯍꯥꯏꯗ꯭ꯔꯤꯉꯩꯗ ꯃꯥꯅ ꯍꯥꯟꯅ ꯍꯥꯏꯔꯛꯀꯅꯤ. ꯃꯥꯅ ꯑꯁꯨꯝꯅ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯤꯉꯩ ꯍꯥꯏꯕꯤꯅ ꯂꯣꯏꯖꯕ ꯍꯨꯏꯅꯥꯎ ꯊꯣꯏꯕꯤꯗꯨ ꯊꯣꯡꯒꯥꯜ ꯑꯗꯨ ꯊꯣꯔꯛꯂꯝꯃꯤ. ꯃꯗꯨ ꯎꯕꯗ ꯂꯣꯌꯥꯁꯨ ꯍꯨꯏꯅꯥꯎ ꯑꯗꯨꯕꯨ ꯀꯧꯔꯛꯂꯝꯃꯤ. ꯊꯣꯏꯕꯤ, 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 ꯊꯣꯏꯕꯤ. ꯂꯣꯌꯥꯅ ꯁꯛꯍꯦꯟꯕꯤ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯊꯣꯏꯕꯤ ꯍꯥꯏꯅ ꯀꯧꯔꯤꯕꯗꯨ ꯇꯥꯕꯗ ꯁꯣꯝꯗ ꯊꯣꯏꯕꯤꯗꯨ ꯃꯥꯅ ꯏꯪꯈꯣꯜꯗ ꯊꯣꯛꯂꯛꯄꯒ ꯃꯄꯥ ꯆꯥꯅꯕꯗꯨꯗ ꯂꯣꯌꯥꯅ ꯃꯥꯕꯨ ꯎꯅꯕ ꯂꯥꯛꯂꯦ ꯈꯟꯗꯨꯅ ꯍꯔꯥꯎꯅ ꯌꯦꯟꯗꯧ ꯍꯧꯔꯤꯕ ꯃꯔꯨꯝ ꯑꯗꯨꯗꯒꯤ ꯂꯣꯌꯥꯕꯨ ꯀꯧꯔꯛꯂꯝꯃꯤ. "ꯇꯥ ꯂꯣꯌꯥ, ꯑꯩ ꯁꯤꯗ ꯂꯩꯌꯦ." ꯂꯣꯌꯥ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗꯗꯤ ꯁꯛꯍꯦꯟꯕꯤ ꯑꯣꯏꯔꯨꯕꯣꯏ ꯈꯟ ꯍꯔꯥꯎꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯇꯨꯅ, "ꯉꯁꯥꯏꯅ ꯀꯣꯛ ꯊꯣꯛꯂꯛꯄ ꯀꯩꯗꯧꯒꯦ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯦꯟꯗꯧ ꯃꯔꯨꯝ ꯑꯗꯨꯗ ꯌꯦꯡꯂꯛꯏ. ꯃꯥꯅ ꯌꯦꯡꯂꯛꯄꯗꯗꯤ ꯊꯣꯏꯕꯤ ꯑꯣꯏꯔꯝꯕꯗꯨꯗ ꯁꯥꯎꯅ, "ꯍꯦ, ꯀꯁꯤ ꯂꯩꯃꯣ, ꯑꯩꯗꯤ ꯅꯪ ꯀꯧꯕ ꯅꯠꯇꯦꯅꯦ. ꯁꯛꯍꯦꯟꯕꯤ ꯍꯣꯏꯒꯤ ꯍꯨꯏꯁꯦ, ꯑꯁꯤ ꯑꯩꯗꯤ ꯀꯧꯖꯕꯅꯤ ꯃꯥ ꯑꯣꯏꯅ." ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯩꯗꯤ ꯇꯥ ꯂꯣꯌꯥꯅ ꯀꯧꯔꯛꯑꯦꯅ ꯍꯔꯥꯎꯔꯒ. "ꯍꯦ, ꯌꯥꯝ ꯇꯥꯅꯤꯡꯗꯦ. ꯑꯗꯨꯛ ꯊꯤꯈ꯭ꯔꯕ ꯅꯪꯕꯨ ꯑꯩꯅ ꯀꯩ ꯀꯧꯗꯣꯏꯅꯣ?" "ꯑꯗꯨ ꯇꯥ ꯂꯣꯌꯥ, ꯅꯪ ꯑꯩꯅ ꯍꯥꯏꯕꯗꯣ ꯌꯥꯔꯕꯣ? ꯅꯪ ꯁꯤ ꯕꯦꯝꯃ ꯅꯁꯛ ꯊꯤ ꯃꯇꯤꯛ ꯑꯣꯟꯊꯣꯛꯅꯁꯨ ꯏꯀꯥꯏꯕ ꯈꯪꯈꯤꯗ꯭ꯔꯦꯗꯀꯣ. ꯅꯨꯡꯁꯤꯕ ꯀꯥꯏꯗꯨꯗꯤꯅꯦ ꯂꯥꯞꯅꯕ ꯊꯝꯀꯣ. ꯑꯩ ꯅꯪꯁꯤ ꯇꯁꯦꯡꯅ ꯌꯥꯝ ꯇꯨꯀꯠꯆꯩ. ꯃꯨꯔꯤꯕ ꯀꯨꯆꯨꯗꯨꯒ ꯃꯣꯠꯂꯤꯕ ꯈꯨꯃꯣꯠꯇꯨꯒ.
ꯂꯣꯌꯥꯒꯤ ꯋꯥ ꯑꯁꯤꯗ ꯊꯣꯏꯕꯤ ꯈꯖꯤꯛꯇꯤ ꯏꯀꯥꯏꯕ ꯄꯣꯛꯂꯝꯃꯤ꯫ ꯀꯔꯤꯒꯤ ꯃꯥꯁꯨ ꯐꯖꯅꯤꯡꯗꯅꯤ? ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯒ ꯅꯨꯄꯤ ꯑꯣꯏꯕꯤ ꯀꯅꯥꯅ ꯃꯥꯕꯨ ꯃꯤꯌꯥꯝꯒꯤ ꯅꯣꯛꯅꯐꯝ ꯀꯔꯦꯝꯅꯐꯝ ꯑꯣꯏꯅꯤꯡꯒꯗꯒꯦ? ꯊꯃꯣꯏꯒꯤ ꯐꯖꯕ ꯍꯥꯏꯕꯗꯨꯗꯤ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯔꯤꯕ ꯃꯤꯁꯛꯁꯤꯡ ꯑꯗꯨꯒꯤ ꯋꯥꯍꯩ ꯈꯛꯅꯤ꯫ ꯃꯔꯨ ꯑꯣꯏꯅ ꯎꯔꯤꯕꯗꯨꯗꯤ ꯐꯖꯕ ꯃꯍꯥꯛꯄꯨꯅꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯁꯛꯍꯦꯟꯕꯤꯗꯨꯁꯨ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯊꯣꯏꯕꯤꯒ ꯂꯣꯌꯥꯒ ꯂꯩꯔꯝꯂꯤꯕꯗꯨ ꯎꯕꯗ ꯁꯥꯎꯅ ꯂꯣꯌꯥꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ "ꯇꯥ ꯂꯣꯌꯥ, ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯦ? ꯃꯁꯤꯒꯤ ꯏꯔꯨꯖꯅꯤ ꯈꯪꯗꯕꯤ ꯁꯛꯊꯤꯕꯤꯁꯤꯒ ꯑꯩꯒꯤ ꯃꯥꯡꯗ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯔꯣ?" "ꯁꯛꯍꯦꯟꯕꯤ, ꯅꯪ ꯑꯝꯇ ꯂꯥꯟꯅ ꯈꯟꯒꯅꯨ ꯀꯩꯗꯧꯒꯦ? ꯑꯩꯗꯤ ꯆꯨꯝꯅ ꯅꯪ ꯎꯅꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯅꯤ꯫ ꯑꯗꯨꯒ ꯑꯁꯤꯅ ꯀꯔꯣꯝꯗꯒꯤ ꯑꯃꯨꯛ ꯊꯣꯛꯂꯛꯏꯅꯣ ꯈꯪꯗꯦ." ꯁꯛꯍꯦꯟꯕꯤ ꯊꯣꯏꯕꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ "ꯍꯦ, ꯅꯪ ꯁꯤꯗ ꯀꯩꯗꯧꯔꯤꯒꯦ? ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯅꯪꯅ ꯐꯥꯅꯕ ꯍꯣꯠꯅꯔꯁꯨꯅꯦ ꯅꯄꯨꯟꯁꯤꯗ ꯑꯣꯏꯔꯔꯣꯏ ꯏꯕꯦꯝꯃ꯫ ꯆꯠꯂꯣ ꯁ꯭ꯋꯥꯏꯗ, ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ." ꯊꯣꯏꯕꯤ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯃꯃꯩ ꯑꯗꯨ ꯂꯨꯛꯊꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯂꯣꯌꯥꯁꯨ ꯊꯋꯥꯁꯥꯗ ꯁꯛꯍꯦꯟꯕꯤꯒꯤ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯁꯛꯍꯦꯟꯕꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯂꯣꯌꯥ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃ ꯎꯅꯗꯨꯅ ꯂꯩꯔꯤ꯫ ꯊꯣꯏꯕꯤꯁꯨ ꯁꯨꯃꯥꯡ ꯑꯗꯨꯗꯒꯤ ꯁꯛꯍꯦꯟꯕꯤ ꯅꯨꯄꯥ ꯎꯅꯗꯨꯅ ꯂꯩꯔꯤꯕꯗꯨꯕꯨ ꯎꯔꯝꯃꯤ꯫ ꯉꯁꯤꯅ ꯑꯍꯥꯟꯕ ꯅꯠꯇꯦ ꯁꯛꯍꯦꯟꯕꯤꯅ ꯊꯣꯡꯒꯥꯜ ꯑꯁꯤꯗ ꯅꯨꯄꯥ ꯎꯅꯔꯤꯕꯁꯤ꯫ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯨꯄꯥ ꯁꯤꯟꯗꯨꯅ ꯎꯅꯔꯤꯕꯅꯤ꯫ ꯁꯛꯍꯦꯟꯕꯤꯒꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤꯗ ꯊꯣꯏꯕꯤꯗꯤ ꯇꯁꯦꯡꯅ ꯂꯣꯌꯥꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯂꯣꯌꯥꯅꯗꯤ ꯁꯛꯍꯦꯟꯕꯤꯒꯤ ꯑꯔꯣꯠꯄ ꯁꯥꯖꯠ ꯑꯁꯤꯕꯨ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦ꯫ ꯌꯥꯆꯪꯂꯛꯄ ꯃꯇꯝꯅꯤ ꯁꯣꯊꯤꯒ ꯊꯣꯏꯕꯤꯒꯗꯨ ꯃꯃꯥꯅ ꯆꯦꯡ ꯈꯔ ꯋꯥꯜꯂꯨꯁꯨ ꯍꯥꯏꯗꯨꯅ ꯄꯣꯠꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕꯗꯨ ꯎꯕꯗ ꯄꯣꯠꯐꯝ ꯐꯝꯕꯤꯌꯦꯗꯨꯅ "ꯁꯣꯊꯤꯌꯥ, ꯀꯔꯤ ꯂꯧꯒꯦ ꯍꯥꯏꯕꯅꯣ ꯅꯪꯕꯣ?" "ꯏꯅꯦ, ꯆꯦꯡꯒꯤꯗ ꯄꯤꯌꯨ." "ꯍꯣꯏ ꯍꯣꯏ, ꯉꯥꯏꯍꯥꯛ ꯉꯥꯏꯌꯨꯀꯣ." ꯊꯣꯏꯕꯤꯅ ꯅꯥꯀꯜ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯅꯥꯀꯟꯗꯒꯤ ꯑꯍꯜ ꯅꯨꯄꯤ ꯑꯃꯅ ꯅꯣꯛꯇꯨꯅ "ꯆꯣꯊꯤꯌꯥ, ꯅꯪꯒꯤ ꯅꯆꯦꯁꯦ ꯑꯃꯝ ꯑꯊꯦꯡꯗꯒ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯀꯅꯨꯀꯣ꯫ ꯃꯤ ꯂꯣꯏꯅ ꯈꯪꯅꯗꯅ ꯈꯨꯗꯤ ꯊꯤꯅꯕ ꯇꯥꯔꯦ." ꯆꯣꯊꯦ ꯃꯆꯦꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ, ꯑꯗꯨꯒ ꯋꯥꯗꯤ ꯉꯥꯡꯗ ꯅꯣꯛꯐꯦꯠ ꯇꯧꯏ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ "ꯅꯠꯇꯦ ꯆꯣꯊꯦ, ꯅꯪ ꯍꯥꯏꯔ ꯀꯩꯁꯨ ꯊꯤꯕ ꯅꯠꯇꯦ꯫ ꯀꯨꯆꯨꯅ ꯇꯉꯥꯡ ꯐꯖꯔꯤꯕ, ꯑꯗꯨꯒ ꯃꯦꯞꯆꯥꯁꯨ ꯊꯤꯗꯦ꯫ ꯅꯠꯇꯦ, ꯑꯗꯨꯒ ꯅꯆꯦꯁꯤꯅ ꯀꯔꯤꯅꯣ ꯑꯁꯨꯛ ꯊꯤꯔꯤꯕꯁꯤꯕꯣ? ꯏꯅꯦꯗꯤꯅꯦ ꯏꯁꯨ ꯅꯨꯄꯤ ꯑꯃ ꯂꯩꯕꯗꯣ ꯍꯦꯛ ꯀꯞꯂꯛꯑꯕ ꯊꯣꯏꯕꯤ ꯂꯥꯛꯑꯦ ꯍꯥꯏꯕꯗ ꯑꯗꯨꯝ ꯀꯤꯗꯅ ꯇꯨꯃꯤꯟ ꯂꯩꯈꯤꯅꯦꯕ." ꯑꯃꯅ ꯑꯃꯨꯛ "ꯊꯣꯏꯕꯤ, ꯏꯆꯦꯗꯤ ꯅꯪꯁꯦ ꯅꯨꯄꯥ ꯐꯪꯒꯅꯤꯕꯨ ꯊꯥꯖꯗ꯭ꯔꯦꯗ꯫ ꯑꯗꯨꯅꯅꯦ ꯅꯪꯒꯤ ꯇꯣꯉꯥꯟꯅ ꯌꯨꯝꯕ ꯁꯥꯔꯒ ꯍꯦꯛ ꯂꯩꯍꯧꯔꯣ꯫ ꯍꯌꯦꯡ ꯁꯣꯊꯦꯅꯒ ꯅꯨꯄꯤ ꯊꯤꯔꯛꯂꯁꯨ ꯅꯨꯄꯤꯗꯨꯅ ꯅꯪ ꯎꯕꯗꯅꯦ ꯍꯪꯒꯣꯏꯗꯅꯕ." ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯉꯥꯡꯂꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯣꯠꯐꯝ ꯐꯝꯂꯤꯕꯤ ꯅꯨꯄꯤꯗꯨꯅ ꯈꯔ ꯁꯥꯎꯔꯞ ꯇꯧꯅ "ꯍꯦꯔꯥ, ꯏꯆꯦ ꯍꯣꯏꯁꯨ ꯋꯥꯁꯣꯏ ꯑꯣꯟꯊꯣꯛꯅ ꯉꯥꯡꯈ꯭ꯔꯦ꯫ ꯊꯤꯕ ꯊꯤꯗꯕ ꯊꯃꯣꯏ ꯐꯖꯔꯒ ꯊꯃꯣꯏ ꯁꯦꯡꯂꯒ ꯂꯣꯏꯔꯦꯅꯦ꯫ ꯃꯤ ꯋꯥ ꯉꯥꯡꯗꯧ ꯁꯔꯨꯛꯅꯦ ꯅꯁꯥꯒꯤ ꯅꯆꯥ ꯅꯃꯧꯁꯤꯡꯗꯣ ꯁꯣꯏꯗꯅꯕ ꯍꯣꯠꯅꯧ." "ꯆꯣꯊꯦ, ꯁꯤꯁꯤ ꯅꯣꯏꯒꯤ ꯆꯦꯡ ꯍꯥꯏꯗꯣ ꯁꯤꯗ ꯂꯩꯔꯦ." ꯆꯣꯊꯦꯁꯨ ꯆꯦꯡ ꯑꯗꯨ ꯂꯧꯗꯨꯅ ꯁꯦꯜ ꯑꯗꯨ ꯄꯤꯔꯝꯂꯕ ꯃꯇꯨꯡ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯊꯣꯏꯕꯤꯗꯤ ꯀꯩꯁꯨ ꯍꯥꯏꯗꯦ, ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯆꯠꯂꯤ꯫ ꯃꯇꯧ ꯑꯗꯨ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯃꯤꯗꯤ ꯎꯗꯦ ꯃꯆꯦꯒꯤ ꯃꯇꯧ ꯑꯗꯨ ꯆꯣꯊꯦꯅ "ꯏꯆꯦ, ꯅꯪ ꯇꯥ ꯂꯣꯌꯥꯁꯤ ꯅꯨꯡꯗꯤ ꯅꯨꯡꯁꯤꯕ꯭ꯔꯥ?" ꯃꯧꯄꯥ ꯅꯨꯄꯥꯒꯤ ꯋꯥꯗꯨꯗ ꯊꯣꯏꯕꯤ ꯃꯪꯗꯨꯅ ꯂꯩꯔꯝꯕꯗꯨ ꯈꯖꯤꯛ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ "ꯅꯨꯡꯁꯤꯗ꯭ꯔꯗꯤ ꯀꯩꯅꯣ? ꯅꯨꯡꯁꯤꯕꯩ ꯅꯠꯇ꯭ꯔꯣ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯁꯦ? ꯏꯆꯦ, ꯅꯪꯅ ꯈꯜꯂꯤꯗꯣ ꯀꯩꯁꯨ ꯑꯣꯏꯔꯣꯏꯗ꯫ ꯃꯤ ꯇꯥ ꯂꯣꯌꯥꯗꯤ ꯃꯁꯛꯁꯨ ꯐꯖꯩ, ꯃꯔꯜꯁꯨ ꯄꯩꯈꯩ ꯂꯩ꯫ ꯑꯩꯈꯣꯏꯒ ꯆꯥꯟꯅꯗꯦꯕ꯫ ꯅꯪꯒꯤꯁꯦ ꯅꯆꯦꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤꯔꯣ ꯅꯠꯇ꯭ꯔꯒ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯍꯧꯔꯤꯔꯣ ꯍꯥ?" ꯆꯣꯊꯦ ꯅꯣꯛꯇꯨꯅ "ꯊꯤꯔꯤꯕ ꯅꯁꯛꯇꯨꯒ ꯐꯖꯕ ꯅꯨꯄꯥ ꯄꯥꯝꯂꯤꯕ? ꯐꯪꯁꯨ ꯐꯪꯂꯣꯏꯗꯕꯗ." ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯣꯊꯦ ꯑꯗꯨ ꯃꯌꯨꯝ ꯇꯝꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯊꯣꯏꯕꯤꯁꯨ ꯁꯥꯎꯅ "ꯃꯁꯤ ꯉꯥꯡꯁꯤ ꯃꯁꯤ, ꯍꯦ ꯉꯥꯏꯈꯣ, ꯅꯪ ꯉꯥꯏꯈꯣ ꯍꯥꯏꯕꯅꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯆꯦꯟꯗꯨꯅ ꯆꯣꯊꯦꯕꯨ ꯇꯥꯟꯅꯈꯤꯔꯝꯃꯤ꯫ ꯊꯥꯅꯤꯜꯅ "ꯏꯇꯥꯎ, ꯁꯛꯍꯦꯟꯕꯤꯗꯨ ꯅꯨꯄꯥ ꯌꯥꯝ ꯀꯣꯏ ꯍꯥꯏꯗ, ꯅꯪꯅꯦ ꯃꯉꯣꯟꯗ ꯀꯌꯥ ꯊꯥꯖꯔꯨꯅꯨꯀꯣ." "ꯑꯩꯁꯨ ꯃꯥꯁꯦ ꯆꯤꯡꯅꯔꯛꯄ ꯌꯥꯝ ꯀꯨꯏꯔꯕꯅꯤ." "ꯀꯨꯏꯕ ꯅꯠꯇꯦ, ꯅꯪꯅꯦ ꯁꯦꯜ ꯌꯥꯝ ꯄꯤꯔꯨꯅꯨꯀꯣ꯫ ꯅꯨꯄꯥ ꯅꯍꯥꯗꯒꯤ ꯆꯥꯊꯣꯛ ꯊꯛꯇꯣꯛꯄ ꯌꯥꯝ ꯇꯧꯋꯦ ꯍꯥꯏꯕꯅꯤ꯫ ꯅꯪ ꯆꯦꯛꯁꯤꯜꯂꯨ ꯏꯇꯥꯎ." "ꯑꯁ, ꯁꯦꯜꯒꯤ ꯋꯥꯗꯤ ꯑꯩꯉꯣꯟꯗꯒꯤꯗꯤ ꯐꯅꯌꯥꯝ ꯂꯧꯈ꯭ꯔꯕꯅꯤ꯫ ꯅꯣꯡꯃꯇ ꯐꯖꯅ ꯎꯅꯁꯤꯗꯤ ꯌꯥꯗꯦ꯫ ꯁꯦꯜ ꯂꯧꯒꯗꯕ ꯁꯅꯥ ꯁꯥꯒꯗꯕ ꯑꯣꯏꯔꯕꯗꯤ ꯃꯥꯅ ꯍꯥꯟꯅ ꯍꯦꯛꯇ ꯉꯥꯏꯔꯝꯕꯤꯅꯤ." ꯃꯇꯥꯡ ꯑꯗꯨꯗ ꯂꯣꯌꯥꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯃꯝꯇꯥꯗꯨ ꯃꯆꯥꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯉꯁꯥꯏꯗꯒꯤ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨꯁꯨ ꯃꯝꯇꯥꯅ ꯂꯣꯏꯅ ꯇꯥꯔꯝꯃꯤ꯫ "ꯏꯕꯨꯡꯉꯣ, ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯍꯥꯏꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯁꯛꯍꯦꯟꯕꯤ ꯑꯁꯦ ꯏꯃꯥꯅꯁꯨ ꯄꯥꯝꯗꯦ꯫ ꯍꯦꯛ ꯌꯦꯡꯕꯗ ꯏꯔꯥꯡ ꯁꯛꯇꯥ ꯆꯦꯜꯂꯤ꯫ ꯏꯃꯥꯅꯅꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯒꯤ ꯏꯃꯧꯗꯤ, ꯑꯩꯒꯤ ꯏꯆꯥꯒꯤ ꯊꯛ ꯀꯥꯔꯒ ꯆꯠꯀꯗꯕ ꯅꯨꯄꯤꯗꯤ ꯐꯅ ꯐꯖꯔꯁꯨ ꯏꯃꯥꯅ ꯄꯥꯝꯗꯦ꯫ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯈꯥꯗ ꯀꯤꯅ ꯆꯠꯀꯗꯕ, ꯌꯨꯝ ꯀꯣꯏꯒꯗꯕ, ꯆꯥꯛꯊꯣꯡ ꯐꯧꯁꯨ ꯃꯁꯛ ꯈꯪꯕꯤ ꯅꯨꯄꯤꯗꯣ ꯏꯃꯥ ꯄꯥꯝꯃꯤ." ꯂꯣꯌꯥ ꯇꯞꯅ "ꯏꯃꯥ,
ꯅꯆꯥꯒꯤ ꯑꯄꯥꯝꯕꯁꯨ ꯈꯤꯇ ꯈꯪꯕꯤꯌꯨ ꯅꯆꯥꯅ ꯃꯥꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯦ ꯃꯁꯥꯒꯤ ꯋꯥ ꯑꯗꯨꯗ ꯃꯝꯇꯥ ꯈꯖꯤꯛ ꯅꯣꯛꯐꯦꯠ ꯇꯧꯏ ꯑꯗꯨꯒ ꯑꯁꯤꯃꯗꯤ ꯍꯥꯏꯔꯛꯏ ꯑꯩ ꯃꯆꯥꯁꯤꯡꯒꯤ ꯑꯄꯥꯝꯕ ꯃꯁꯛ ꯈꯪꯗꯕꯤ ꯃꯃꯥ ꯑꯃꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯁꯤꯃꯗꯤ ꯍꯥꯏꯒꯦ ꯅꯪꯅ ꯐꯅ ꯃꯥꯕꯨ ꯅꯨꯡꯁꯤꯔꯕꯁꯨ ꯅꯃꯥ ꯑꯩꯅ ꯍꯥꯟꯅ ꯆꯠꯇꯨꯅ ꯃꯥꯕꯨ ꯍꯥꯟꯅ ꯌꯦꯡꯈꯤꯅꯤ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯏꯃꯥꯅ ꯄꯥꯝꯕ ꯒꯨꯜ ꯈꯨꯗꯤꯡꯃꯛ ꯌꯥꯎꯔꯝꯂꯕꯗꯤ ꯏꯆꯥꯒꯤ ꯑꯄꯥꯝꯕ ꯏꯃꯥꯅ ꯑꯌꯦꯠꯄ ꯄꯤꯔꯣꯏ ꯍꯌꯦꯡꯃꯛ ꯃꯥꯕꯨ ꯌꯦꯡꯕ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯈꯣ ꯑꯃꯨꯛ ꯉꯥꯡꯈꯤꯕ ꯋꯥꯅ ꯑꯔꯦꯞꯄ ꯑꯣꯏꯕꯤ ꯅꯤꯡꯊꯦꯝ ꯁꯥꯒꯩꯒꯤ ꯅꯤꯡꯊꯦꯝ ꯅꯨꯄꯤꯅꯤ ꯃꯆꯥꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯖꯩ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯕꯤ ꯃꯕꯨꯛ ꯃꯔꯥ ꯇꯞꯄꯤ ꯃꯃꯥ ꯏꯕꯦꯝꯃ ꯃꯝꯇꯥꯅꯤ ꯑꯗꯨꯅ ꯃꯃꯥꯒꯤ ꯋꯥ ꯑꯗꯨꯗ ꯂꯣꯌꯥꯁꯨ ꯃꯈꯥ ꯇꯥꯅ ꯃꯃꯥꯗ ꯋꯥ ꯍꯥꯏꯔꯨꯕ ꯇꯧꯗ ꯃꯔꯨ ꯂꯨꯛꯅ ꯂꯩꯖꯩ ꯑꯉꯥꯡ ꯑꯃꯅꯤ ꯊꯥꯗꯨꯅ ꯄꯥꯎꯊꯥꯡ ꯄꯤꯈ꯭ꯔꯦ ꯍꯌꯦꯡꯃꯛ ꯁꯛꯍꯦꯟꯕꯤꯕꯨ ꯌꯦꯡꯕ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯃꯕꯨꯛꯆꯦꯜ ꯁꯦꯡꯗꯕ ꯁꯅꯥ ꯂꯨꯄꯥꯗ ꯉꯥꯎꯕꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨꯗꯤ ꯍꯦꯟꯅ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯃꯤ ꯌꯨꯝꯊꯪꯅꯕꯤ ꯃꯦꯝꯆꯥ ꯍꯣꯏꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯉꯛꯆꯥꯎ ꯊꯦꯛꯅ ꯋꯥ ꯀꯌꯥ ꯑꯃꯁꯨ ꯉꯥꯡꯂꯤ ꯑꯗꯨꯕꯨ ꯊꯣꯏꯕꯤꯒꯤ ꯊꯃꯣꯏꯗꯤ ꯄꯨꯕ ꯉꯝꯗ ꯑꯋꯥꯕꯗꯨꯕꯨ ꯈꯥꯡꯂꯤ ꯆꯣꯊꯦꯁꯨ ꯃꯁꯤꯒꯤ ꯈꯟꯕꯗ ꯅꯨꯡꯉꯥꯏꯖꯗꯦ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯍꯥꯏꯕꯤꯗꯤ ꯌꯥꯍꯧ ꯉꯟꯅ ꯍꯧꯗꯨꯅ ꯃꯀꯦ ꯁꯦꯝꯗꯨꯅ ꯂꯩꯔꯤ ꯁꯛꯍꯦꯟꯕꯤꯁꯨ ꯑꯗꯨꯃꯉꯥꯏ ꯃꯩꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯂꯩꯔꯤ ꯍꯥꯏ ꯁꯛꯍꯦꯟꯕꯤ ꯅꯃꯥꯏ ꯅꯃꯤꯠꯀꯥꯗꯣ ꯈꯔ ꯀꯦꯁꯤꯜꯂꯨꯅꯦ ꯅꯪꯕꯣ ꯏꯃꯥ ꯑꯗꯨꯒꯤꯕꯨ ꯑꯩꯒꯤ ꯐꯖꯕꯁꯤ ꯎꯕꯗ ꯑꯗꯨꯝ ꯉꯥꯎꯈ꯭ꯔꯗꯕꯅꯤ ꯑꯗꯨ ꯑꯣꯏꯔꯁꯨꯅꯦ ꯈꯔ ꯀꯦꯁꯤꯜꯂꯨ ꯅꯪꯅꯦ ꯍꯣꯔꯦꯟ ꯌꯥꯝꯅ ꯋꯥꯈꯜ ꯇꯥꯄꯤ ꯏꯪ ꯇꯞꯄꯤ ꯃꯁꯥꯒꯗꯕꯅꯤꯀꯣ ꯍꯣꯏ ꯏꯃꯥ ꯅꯆꯥ ꯑꯗꯨꯝ ꯈꯪꯅ ꯇꯧꯔꯛꯀꯦ ꯌꯦꯡꯉꯣ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯝꯇꯥ ꯑꯗꯨ ꯃꯥꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕꯤ ꯃꯅꯥꯎꯅꯨꯄꯤ ꯇꯣꯝꯕꯤꯒ ꯂꯣꯏꯅꯗꯨꯅ ꯁꯛꯍꯦꯟꯕꯤ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯍꯥꯏꯕꯤꯁꯨ ꯃꯝꯇꯥꯕꯨ ꯎꯕꯗ ꯇꯔꯥꯝꯅ ꯑꯣꯛꯇꯨꯅ ꯃꯪꯒꯣꯜ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯐꯝꯍꯜꯂꯤ ꯍꯥꯏꯕꯤ ꯀꯗꯥꯏ ꯅꯆꯥꯅꯨꯄꯤꯗꯨ ꯀꯧꯊꯣꯔꯛꯎ ꯑꯩ ꯃꯁꯛ ꯑꯃꯨꯛꯇ ꯌꯦꯡꯒꯦ ꯐꯒꯅꯤ ꯏꯆꯦꯝꯁꯤ ꯑꯩ ꯀꯧꯊꯣꯛꯆꯔꯛꯀꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡ ꯑꯗꯨꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯈꯤꯔꯝꯃꯤ ꯃꯝꯇꯥ ꯑꯀꯣꯏꯕꯗꯨꯕꯨ ꯁꯤꯟꯕ ꯊꯨꯡꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯃꯥ ꯍꯩꯅꯗ꯭ꯔꯦ ꯈꯖꯤꯛ ꯍꯩꯅꯕ ꯋꯥꯠꯂꯤ ꯏꯆꯥꯏ ꯆꯥꯏ ꯏꯃꯣꯠ ꯃꯣꯠꯂꯤ ꯁꯨꯃꯥꯡ ꯊꯤꯂꯣꯡ ꯑꯗꯨ ꯍꯥꯏꯕꯤ ꯃꯆꯥꯅꯨꯄꯤꯒ ꯄꯨꯟꯅ ꯃꯄꯥꯟ ꯑꯗꯨꯗ ꯊꯣꯛꯂꯛꯏ ꯃꯝꯇꯥ ꯃꯗꯨ ꯎꯕꯗ ꯃꯃꯤꯠ ꯀꯨꯞꯇ ꯁꯛꯍꯦꯟꯕꯤꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯄꯥꯝꯕꯒꯤ ꯌꯦꯡꯕꯗꯤ ꯅꯠꯇꯦ ꯂꯩꯔꯤꯕ ꯌꯨꯝꯂꯩ ꯀꯩꯔꯩ ꯃꯣꯠꯂꯤꯕꯁꯤꯒ ꯊꯣꯛꯂꯛꯂꯤꯕ ꯁꯛꯍꯦꯟꯕꯤꯒꯤ ꯃꯁꯛ ꯃꯇꯧ ꯑꯁꯤꯒ ꯈꯖꯤꯛ ꯆꯨꯁꯤꯟꯅꯕ ꯋꯥꯠꯄꯅ ꯃꯃꯥꯏ ꯈꯛ ꯅꯥꯟꯕꯒꯨꯝ ꯎꯈ꯭ꯔꯦ ꯏꯆꯦꯝꯁꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯨꯅꯤ ꯃꯝꯇꯥ ꯇꯞꯅ ꯕꯦꯝꯃ ꯅꯪꯒꯤ ꯅꯃꯤꯡꯅ ꯀꯔꯤ ꯀꯧꯕ ꯁꯛꯍꯦꯟꯕꯤ ꯇꯞꯅ ꯏꯃꯥꯁꯤ ꯁꯛꯍꯦꯟꯕꯤ ꯀꯧꯏ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯣ ꯏꯆꯥꯕꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯒ ꯌꯥꯝꯅ ꯇꯧꯕ꯭ꯔꯣ ꯅꯁꯥꯒꯗꯣ ꯏꯄꯥ ꯄꯥꯅ ꯎꯏꯗ ꯃꯝꯇꯥ ꯁꯛꯍꯦꯟꯕꯤꯒꯤ ꯃꯔꯝꯗ ꯃꯥ ꯍꯥꯟꯅ ꯂꯣꯏꯅ ꯈꯪꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯍꯪꯒꯦ ꯌꯥꯎꯅ ꯍꯪꯂꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯧꯗꯨꯗ ꯇꯣꯝꯕꯤꯗꯤ ꯍꯦꯟꯅ ꯄꯥꯈꯠꯆꯩ ꯁꯛꯍꯦꯟꯕꯤ ꯑꯗꯨꯃꯛ ꯅꯣꯛꯁꯤꯟꯅꯗꯨꯅ ꯍꯣꯏ ꯃꯥꯁꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇꯤ ꯑꯩꯅꯕꯨ ꯂꯣꯏꯅ ꯇꯧꯏꯗ ꯍꯥꯏꯕꯤꯅ ꯏꯆꯦꯝꯁꯤ ꯊꯥꯒꯠꯄꯒꯤ ꯋꯥꯗꯤ ꯅꯠꯇꯦ ꯑꯩꯒꯤ ꯏꯆꯥꯁꯦ ꯑꯣꯟꯊꯣꯛꯅ ꯃꯔꯝ ꯃꯣꯛꯈ꯭ꯔꯕ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔꯅ ꯐꯔꯤꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯦꯛ ꯍꯩꯗ ꯈꯪꯗꯦ ꯏꯆꯦꯝꯁꯤ ꯃꯝꯇꯥ ꯈꯖꯤꯛ ꯅꯣꯛꯐꯦꯠ ꯇꯧꯏ ꯑꯗꯨꯒ ꯁꯛꯍꯦꯟꯕꯤꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯂꯩꯁꯥꯕꯤ ꯃꯥꯅ ꯅꯆꯣꯝ ꯑꯗꯨ ꯌꯦꯠꯇ ꯆꯤꯟꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯊꯃꯣꯏꯗ ꯈꯖꯤꯛ ꯃꯔꯣꯜ ꯂꯣꯜꯂꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒ ꯆꯠꯄ ꯃꯇꯝꯗ ꯈꯣꯡꯅꯝ ꯍꯥꯟꯅ ꯂꯩꯕꯥꯛꯇ ꯁꯥꯍꯨꯝ ꯅꯥꯏꯕꯤꯅꯤ ꯍꯥꯏꯕꯁꯨ ꯃꯝꯇꯥ ꯂꯣꯏꯅꯃꯛ ꯍꯥꯟꯅ ꯈꯪꯉꯤ ꯑꯗꯨꯅ ꯏꯕꯦꯝꯃ ꯂꯩꯁꯥꯕꯤ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯅꯥꯆꯣꯝꯕꯨ ꯌꯦꯠꯇ ꯆꯤꯜꯂꯤꯕꯗꯤ ꯁꯛꯍꯦꯟꯕꯤ ꯏꯪꯉꯉꯛꯅ ꯏꯃꯥꯁꯤ ꯑꯣꯟꯅꯈ꯭ꯔ ꯃꯥꯜꯂꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯥꯆꯣꯝ ꯑꯗꯨ ꯑꯣꯏꯗꯃꯨꯛ ꯆꯤꯜꯂꯤ ꯏꯕꯦꯝꯃ ꯅꯥꯆꯣꯝ ꯑꯁꯦ ꯑꯣꯟꯊꯣꯛꯅ ꯃꯒꯨꯟ ꯂꯩꯈ꯭ꯔꯕ ꯖꯥꯠꯅꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤꯗꯤ ꯃꯍꯥꯛꯅ ꯃꯁꯛ ꯇꯥꯛꯂꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯅꯥꯆꯣꯝ ꯑꯁꯤꯅ ꯌꯦꯠꯇ ꯆꯤꯜꯂꯕꯗꯤꯅꯦ ꯅꯨꯄꯤ ꯑꯗꯣ ꯌꯨꯝꯕꯥꯜ ꯃꯔꯤ ꯂꯩꯔꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯍꯥꯏꯅ ꯈꯪꯅꯩ ꯑꯗꯨꯒ ꯑꯣꯏꯒꯤ ꯅꯥꯞꯄꯗ ꯆꯤꯜꯂꯒꯅ ꯅꯨꯄꯤ ꯑꯗꯣ ꯌꯨꯝꯕꯥꯜ ꯃꯔꯤ ꯂꯩꯇ꯭ꯔꯤꯕꯤ ꯂꯩꯁꯥꯕꯤꯅꯤ ꯍꯥꯏꯅ ꯈꯪꯅꯩ ꯑꯗꯨꯅ ꯇꯧꯍꯩꯗꯦꯀꯣ ꯌꯦꯠꯇ ꯆꯤꯟꯒꯅꯨ ꯆꯨꯝꯃꯤ ꯑꯆꯨꯝꯕꯅꯤ ꯅꯥꯆꯣꯝ ꯍꯥꯏꯕꯁꯤ ꯉꯁꯤ ꯉꯔꯥꯡꯇ ꯁꯤꯖꯤꯟꯅꯔꯛꯄ ꯅꯠꯇꯦ ꯃꯩꯍꯧꯔꯣꯜꯗꯒꯤ ꯍꯧꯔꯒ ꯅꯣꯡꯗꯥ ꯂꯥꯏꯔꯦꯟ ꯄꯥꯈꯪ ꯃꯃꯥꯅ ꯐꯝꯕꯥꯜ ꯂꯥꯡꯂꯛꯄ ꯃꯇꯝ ꯑꯗꯨꯗꯒꯤ ꯍꯧꯅ ꯅꯥꯆꯣꯝ ꯑꯁꯤ ꯁꯤꯖꯤꯟꯅꯕ ꯍꯧꯔꯛꯏ ꯅꯥꯆꯣꯝꯒꯤ ꯇꯣꯉꯥꯟꯕ ꯃꯒꯨꯟ ꯑꯃ ꯍꯥꯏꯔꯒꯗꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤ ꯃꯁꯛ ꯇꯥꯛꯄ ꯑꯃꯗꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯒꯤ ꯊꯃꯣꯏꯒꯤ ꯑꯆꯦꯠꯄ ꯃꯔꯤꯕꯨ ꯐꯣꯡꯗꯣꯛꯅꯕ ꯃꯇꯝꯗ ꯅꯥꯆꯣꯝ ꯃꯍꯥꯛꯄꯨ ꯈꯨꯗꯣꯜ ꯑꯣꯏꯅꯁꯨ ꯄꯤꯅꯩ ꯅꯥꯆꯣꯝ ꯑꯁꯤ ꯁꯤꯡꯉꯦꯜ ꯂꯩꯔꯥꯡ 3 ꯅꯠꯇ꯭ꯔꯒ 5ꯅ ꯄꯨꯟꯁꯤꯟꯗꯨꯅ ꯁꯦꯝꯅꯩ ꯁꯛꯍꯦꯟꯕꯤꯗꯤ ꯅꯥꯆꯣꯝꯒꯤ ꯃꯔꯝꯗ ꯃꯃꯥꯡ ꯊꯛꯇ ꯀꯔꯤꯁꯨ ꯈꯪꯗꯕ ꯑꯣꯏꯕꯅ ꯃꯕꯨꯛꯅꯤꯡ ꯆꯪꯅ ꯇꯥꯔꯤ ꯃꯇꯧ ꯑꯗꯨꯗ ꯍꯥꯏꯕꯤꯗꯤ ꯃꯃꯥ ꯃꯝꯇꯥꯅ ꯍꯥꯏꯈ꯭ꯔꯤ ꯃꯌꯥꯝ ꯑꯗꯨꯒ ꯃꯆꯥꯒꯤ ꯈꯪꯖ ꯍꯩꯖꯗꯕ ꯃꯇꯧ ꯑꯁꯤꯗ ꯃꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯔꯣꯏ ꯈꯟ ꯄꯥꯈꯠꯆꯔꯤ
ꯏꯃꯥꯁꯤ ꯅꯁꯣꯝꯁꯦ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯀꯔꯝꯕ ꯂꯩꯔꯥꯡꯅ ꯈꯨꯁꯤꯡ ꯑꯣꯏꯔꯒ ꯁꯦꯝꯅꯒꯦ? ꯇꯥꯈꯦꯜ ꯂꯩ, ꯅꯥꯒꯦꯁꯣꯔ, ꯃꯥꯂꯤꯀꯥ, ꯈꯣꯡꯒꯨꯟꯃꯦꯜ ꯂꯩ, ꯄꯤꯇ꯭ꯔꯨꯛ ꯂꯩ, ꯑꯟꯗ꯭ꯔꯒꯨꯂꯥꯞ, ꯀꯨꯁꯨꯝ ꯂꯩ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤꯅꯦ ꯍꯥꯏꯔꯤꯕ ꯂꯩꯁꯤꯡ ꯑꯁꯤ ꯀꯌꯥꯕꯨ ꯎꯈꯤꯗ꯭ꯔꯦꯗ ꯏꯃꯥꯁꯤꯗꯤ꯫ ꯊꯥꯒꯠꯄꯒꯤ ꯂꯣꯏꯕ ꯅꯥꯏꯔꯣꯏ, ꯐꯖꯕꯒꯤ ꯄꯣꯡꯊꯣꯛꯐꯝ ꯂꯩꯔꯣꯏ꯫ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯒꯨꯜ ꯆꯥꯎꯏ꯫ ꯁꯤꯡꯉꯦ ꯂꯩꯔꯥꯡ ꯃꯈꯣꯏꯗꯤ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯒꯤ ꯃꯐꯝꯗ ꯂꯩꯇꯦꯡꯅꯤ, ꯇꯝꯐꯥꯅꯤ꯫ ꯅꯥꯁꯣꯝ ꯃꯍꯥꯛꯅ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯁꯅꯥꯗ ꯇꯝꯐꯥ ꯊꯤꯟꯕꯒꯨꯝꯕꯅꯤ꯫ ꯑꯁꯤꯃꯛꯅ ꯑꯏꯕꯤ ꯀꯌꯥꯅ ꯅꯨꯄꯤꯁꯤꯡꯕꯨ ꯁꯩꯊꯥꯕ ꯃꯇꯝꯗ ꯅꯥꯁꯣꯝ ꯌꯥꯎꯅ ꯁꯩꯊꯥꯔꯤꯕꯅꯤ꯫ ꯊꯥꯏꯅꯗꯤ ꯅꯥꯆꯣꯝ ꯑꯁꯤ ꯂꯥꯏ ꯍꯔꯥꯎꯕ, ꯂꯤꯀꯣꯟ ꯁꯥꯟꯅꯕ, ꯀꯥꯡꯒꯤ ꯁꯣꯏꯗꯦꯞ ꯑꯁꯤꯅꯆꯤꯡꯕꯁꯤꯡꯗ ꯂꯩꯇꯦꯡ ꯑꯣꯏꯅ ꯆꯤꯟꯅꯩ꯫ ꯑꯗꯨꯕꯨ ꯄꯥꯝꯖꯔꯕꯗꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯁꯨ ꯑꯗꯨꯝ ꯆꯤꯟꯅꯩ꯫ ꯏꯍꯦ, ꯑꯩꯗꯤ ꯋꯥꯔꯤꯗ ꯏꯀꯥꯎꯕꯨ ꯀꯥꯎꯏ꯫ ꯍꯥꯏꯕꯤ, ꯑꯗꯨꯗꯤꯅꯦ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ꯫ ꯍꯥꯏꯕꯤ ꯄꯥꯈꯠꯅ, ꯏꯆꯦꯝꯁꯤ ꯃꯇꯝꯗꯤ ꯀꯃꯥꯏꯅ ꯇꯧꯕ? ꯃꯝꯇꯥ ꯅꯣꯛꯇꯨꯅ, ꯍꯥꯏꯕꯤ, ꯅꯪꯅ ꯅꯌꯥ ꯑꯐꯕ ꯄꯥꯝꯕꯀꯣ, ꯑꯩꯁꯨ ꯏꯃꯧ ꯑꯐꯕꯤ, ꯌꯨꯝ ꯀꯣꯏꯒꯗꯕꯤ ꯅꯨꯄꯤ ꯄꯥꯝꯃꯤ꯫ ꯐꯔꯦ, ꯏꯆꯦꯝꯁꯤ ꯆꯠꯂꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯝꯇꯥꯗꯨ ꯆꯠꯈ꯭ꯔꯦ꯫ ꯍꯥꯏꯕꯤꯗꯤ ꯃꯆꯥꯗ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯃꯆꯥꯕꯨ ꯉꯥꯡꯂꯤ꯫ ꯁꯣꯝꯗꯁꯨ ꯃꯝꯇꯥꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯐꯝꯗ ꯁꯛꯍꯦꯟꯕꯤꯕꯨ ꯃꯥꯅ ꯄꯥꯝꯗꯕꯒꯤ ꯃꯔꯝꯁꯤꯡ ꯑꯗꯨꯕꯨ ꯄꯨꯊꯣꯛꯇꯨꯅ ꯉꯥꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯑꯃꯁꯨ ꯍꯧꯈ꯭ꯔꯦ꯫ ꯆꯣꯊꯦꯗꯨ ꯆꯥꯎꯕꯤ ꯍꯣꯏꯗ ꯏꯪꯈꯣꯜ ꯄꯣꯠ ꯊꯥꯕꯗꯨ ꯆꯠꯂꯝꯃꯤ꯫ ꯏꯟꯈꯠꯂꯛꯄ ꯖꯧꯕꯣꯟꯒꯤ ꯃꯇꯝꯅꯤ꯫ ꯃꯁꯨꯡ ꯃꯃꯥꯟꯅꯕ ꯀꯌꯥꯒ ꯉꯥꯎꯗꯨꯅ ꯂꯥꯡꯗꯨꯅ ꯂꯩꯅꯤꯡꯕ, ꯀꯨꯝꯍꯩ ꯍꯔꯥꯎ ꯈꯨꯗꯤꯡ ꯁꯔꯨꯛ ꯌꯥꯅꯤꯡꯕ, ꯏꯄꯦꯟꯗ ꯄꯦꯟꯖꯕ, ꯏꯅꯨꯡꯗ ꯅꯨꯡꯁꯤꯕ ꯃꯇꯝ ꯑꯃꯈꯛꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯁꯦꯜ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯂꯤꯕꯅꯤ꯫ ꯄꯨꯟꯁꯤ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏꯗꯕ, ꯍꯜꯂꯛꯂꯔꯣꯏꯗꯕ, ꯍꯔꯥꯎꯕ, ꯅꯨꯡꯉꯥꯏꯕ, ꯅꯨꯡꯁꯤꯕ ꯃꯇꯝ ꯀꯌꯥꯕꯨ ꯅꯥꯊꯩꯔꯝꯗꯨꯅ ꯁꯦꯜ ꯃꯥꯒꯤꯗꯃꯛ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯁꯤ ꯀꯠꯊꯣꯛꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯑꯉꯥꯡ ꯑꯣꯏꯅ ꯆꯣꯊꯦꯁꯨ ꯁꯔꯨꯛ ꯌꯥꯔꯤ꯫ ꯊꯕꯥꯅ, ꯆꯣꯊꯦ, ꯅꯪꯕꯨ ꯋꯥꯕ꯭ꯔꯣ? ꯁꯤ ꯆꯥꯎꯁꯤ꯫ ꯏꯆꯦ ꯊꯕꯥ, ꯏꯆꯦꯁꯤꯅ ꯑꯩꯅ ꯋꯥꯔꯀꯥꯟꯗ ꯂꯥꯛꯄ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ꯫ ꯑꯗꯨꯏ ꯅꯠꯇꯦꯗ, ꯉꯁꯥꯏꯗꯒꯤ ꯅꯪꯅ ꯊꯕꯛ ꯁꯨꯕꯗꯣ ꯑꯩ ꯃꯪꯒꯣꯜꯗꯒꯤ ꯌꯦꯡꯉꯤꯅꯤ꯫ ꯆꯣꯊꯦꯅ ꯊꯕꯛ ꯁꯨꯔꯤꯕ ꯆꯥꯎꯕꯤ ꯍꯣꯏꯒꯤ ꯏꯪꯈꯣꯜ ꯑꯁꯤꯒ ꯊꯕꯥ ꯍꯣꯏꯒꯤ ꯌꯨꯝ ꯑꯁꯤꯒ ꯌꯨꯝꯂꯣꯟꯅꯕ ꯑꯣꯏꯕꯅ ꯊꯕꯥꯗꯤ ꯆꯣꯊꯦꯕꯨ ꯅꯨꯡꯇꯤꯒꯤ ꯎꯖꯕ ꯐꯪꯕꯁꯤꯗ ꯍꯔꯥꯎꯔꯝꯃꯤ꯫ ꯆꯣꯊꯦ, ꯊꯕꯥꯅ ꯄꯤꯔꯛꯂꯤꯕ ꯀꯕꯣꯛ ꯈꯣꯏꯗꯨꯝ ꯑꯗꯨꯕꯨ ꯍꯥꯎꯅ ꯆꯥꯔꯤ꯫ ꯊꯕꯥ ꯇꯞꯅ ꯋꯥ ꯍꯪꯂꯛꯏ꯫ ꯆꯣꯊꯦ, ꯅꯪꯕꯨ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ? ꯏꯆꯦ, ꯍꯟꯗꯛ 20 ꯁꯨꯔꯤꯅꯤ꯫ ꯀꯩꯗꯧꯔꯒꯦ? ꯊꯕꯥ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯑꯁ, ꯑꯩꯅ ꯆꯍꯤ 19, ꯃꯥꯅ ꯆꯍꯤ 10, ꯈꯔꯗꯤ ꯈꯦꯠꯅꯔꯤꯁꯦ꯫ ꯍꯣꯏꯗꯤ ꯆꯍꯤ 9 ꯈꯛ ꯈꯦꯠꯅꯕꯁꯤꯕꯨ ꯀꯩꯗꯧꯋꯦꯒꯦ? ꯆꯦ, ꯀꯩꯗꯧꯔꯒꯦ ꯇꯨꯃꯤꯟ ꯂꯩꯔꯤꯗꯨꯕꯣ? ꯊꯕꯥ ꯇꯞꯅ ꯋꯥ ꯍꯥꯏꯔꯛꯏ꯫ ꯆꯣꯊꯦ, ꯏꯆꯦ ꯋꯥ ꯑꯃ ꯍꯪꯒꯦ, ꯅꯪ ꯂꯥꯟꯅꯗꯤ ꯈꯟꯒꯅꯨꯀꯣ꯫ ꯀꯩ ꯋꯥꯅꯣ ꯏꯆꯦ? ꯍꯦꯛꯇ ꯍꯪꯉꯣ꯫ ꯏꯅꯥꯎꯕꯨ ꯅꯨꯄꯤꯒ ꯀꯣꯏꯕ꯭ꯔꯣ? ꯆꯣꯊꯦ ꯅꯣꯛꯇꯨꯅ, ꯑꯁ, ꯀꯥꯏꯗꯅꯣ ꯏꯆꯦ, ꯀꯣꯏꯗꯦꯗ꯫ ꯑꯗꯨꯗꯤ ꯏꯕꯥꯏꯅꯤ ꯀꯣꯏꯅꯔꯁꯦ꯫ ꯈꯪꯍꯧꯗ ꯍꯥꯏꯔꯛꯂꯤꯕ ꯊꯕꯥꯒꯤ ꯋꯥ ꯑꯗꯨꯗ ꯆꯣꯊꯦ ꯆꯥꯔꯤꯕ ꯀꯕꯣꯛ ꯑꯗꯨ ꯈꯖꯤꯛ ꯍꯥꯗꯨꯅ, ꯀꯩꯅꯣ ꯏꯆꯦ ꯊꯕꯥ, ꯅꯪꯁꯦ ꯀꯔꯟ ꯌꯥꯝ ꯇꯥꯏꯗ꯫ ꯑꯁ, ꯀꯔꯟ ꯇꯥꯕꯩ ꯋꯥ ꯅꯠꯇꯦꯃꯤ, ꯑꯊꯨꯗ ꯈꯪꯗꯦ, ꯌꯥꯔꯣꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥꯗꯨ ꯃꯌꯨꯝꯂꯣꯝꯗ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯆꯣꯊꯦꯁꯨ ꯊꯣꯏꯅ ꯈꯟꯗ ꯊꯕꯛ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯁꯨꯕ ꯍꯧꯈꯤꯔꯝꯃꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯃꯦꯝꯆꯥ ꯆꯥꯎꯅ, ꯍꯦ, ꯏꯃꯥꯅ ꯏꯁꯤꯡ ꯁꯥꯍꯟꯕ ꯂꯣꯏꯔꯦ, ꯏꯔꯨꯁꯦ, ꯑꯃꯨꯛꯇ ꯂꯨꯔꯣ ꯂꯥꯎ꯫ ꯂꯥꯛꯑꯣ ꯏꯃꯤ ꯅꯪꯕꯣ, ꯏꯔꯨꯒꯥꯗꯣ ꯈꯔ ꯂꯨꯔꯕꯗꯤꯅꯦ ꯀꯨꯆꯨꯒꯥꯗꯣ ꯈꯔ ꯉꯧꯔꯛꯄ ꯌꯥꯏ꯫ ꯏꯃꯥꯅ ꯄꯣꯛꯄꯗꯗꯤ ꯅꯪꯁꯦ ꯑꯗꯨꯛ ꯊꯤꯅꯁꯨ ꯄꯣꯛꯈꯤꯗꯕꯅꯤ, ꯃꯣꯠꯃꯟꯗꯅ ꯇꯧꯔꯤꯕꯅꯦꯕ ꯅꯪꯁꯦ꯫ ꯊꯣꯏꯕꯤ ꯏꯃꯨꯡ ꯑꯗꯨꯗꯒꯤ ꯃꯃꯥꯕꯨ ꯇꯥꯅꯕ ꯍꯦꯛꯇ ꯂꯥꯎꯔꯛꯏ꯫ ꯏꯃꯥ, ꯑꯩ ꯉꯝꯃꯔꯣꯏꯀꯣ, ꯌꯥꯝ ꯏꯪꯉꯦꯕ, ꯍꯌꯦꯡ ꯑꯣꯏꯅ ꯂꯨꯔꯁꯦ꯫ ꯍꯦ, ꯁꯃꯣꯠꯅꯕꯤ, ꯂꯩꯁꯥꯕꯤꯅꯕꯨ ꯑꯗꯨꯛ ꯃꯣꯠꯄ ꯍꯧꯅꯕ꯭ꯔꯣ? ꯑꯩꯅꯦ ꯂꯩꯀꯥꯏꯁꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕꯅꯅꯦ ꯑꯩ ꯃꯣꯠꯃꯟꯂꯛꯃꯟꯗꯅ ꯃꯤꯕꯨ ꯃꯥꯟꯗ꯭ꯔꯦ ꯍꯥꯏꯕꯅꯤ, ꯑꯉꯥꯎꯕꯤ ꯃꯥꯜꯂꯛꯑꯦ ꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯆꯣꯊꯦꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ, ꯃꯥ, ꯀꯩꯗꯧꯔꯒꯦ? ꯅꯆꯦꯁꯦ ꯏꯔꯨꯖꯒꯦ ꯇꯧꯕꯅꯤ, ꯏꯃꯨꯡꯁꯤꯗꯤ ꯊꯣꯛꯂꯛꯎ ꯌꯥꯗ꯭ꯔꯦꯅꯦ ꯁꯦ, ꯎꯔꯦꯗꯅ꯫ ꯑꯁ, ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯈꯔꯁꯨ ꯈꯤꯛ ꯍꯦꯟꯃꯜꯂꯕꯅꯤ꯫ ꯌꯥꯔꯦ, ꯑꯃꯨꯛ ꯈꯟꯅꯔꯛꯂꯅꯤ꯫ ꯑꯇꯣꯝꯕ, ꯅꯪꯁꯨ ꯅꯆꯤꯟꯗꯤꯅꯦ ꯅꯆꯦ ꯂꯧꯗꯅ ꯅꯨꯄꯤ ꯃꯔꯥꯏꯅ ꯈꯤꯛ ꯍꯦꯜꯂꯦ꯫ ꯑꯩꯗꯤ ꯆꯪꯖꯈ꯭ꯔꯒꯦ, ꯊꯕꯛ ꯍꯜꯂꯛꯄꯒꯤꯅꯦ ꯌꯥꯝ ꯋꯥꯔꯤꯕ ꯖꯥꯠꯅꯤ꯫ ꯆꯪꯉꯨ, ꯆꯥꯛꯀꯥꯗꯣ ꯏꯃꯥꯅ ꯊꯤꯔꯒ ꯊꯝꯂꯝꯂꯕꯅꯤ, ꯆꯥꯊꯣꯛꯂꯨꯔꯣ, ꯏꯆꯥ ꯆꯥꯛ ꯂꯝꯂꯝꯃꯅꯤ꯫ ꯍꯣꯏ ꯏꯃꯥ꯫ ꯃꯦꯝꯆꯥ ꯁꯨꯃꯥꯡ ꯑꯗꯨꯗ ꯐꯝꯂꯝꯕꯗꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗꯨ ꯇꯝꯅ ꯂꯥꯛꯏ꯫ ꯑꯗꯨꯒ
ꯃꯆꯥꯅꯨꯄꯤꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯁꯨꯃꯥꯡ ꯇꯝꯅ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯊꯣꯛꯏ꯫ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯊꯣꯏꯕꯤ ꯀꯞꯇꯨꯅ ꯏꯃꯥ ꯉꯝꯃꯣꯏꯕ ꯁꯤ ꯑꯩꯕꯨꯛꯇ ꯅꯨꯡꯁꯤꯕꯤꯌꯨ ꯏꯃꯥ ꯅꯆꯥꯕꯨꯛꯇ ꯅꯨꯡꯁꯤꯕꯤꯌꯨ ꯀꯩꯗꯧꯒꯦ ꯃꯦꯝꯆꯥ ꯁꯥꯎꯅ ꯋꯥꯁꯦ ꯐꯖꯅ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯃꯃꯥ ꯐꯠꯇꯕꯤꯒꯤ ꯁꯛꯂꯣꯟ ꯇꯥꯔꯦꯗꯅ ꯍꯩ ꯅꯪ ꯉꯛꯁꯝꯗꯣ ꯂꯥꯡꯇꯨꯅ ꯏꯟꯗ꯭ꯔꯤꯉꯩꯗ ꯌꯥꯝ ꯊꯨꯅ ꯏꯔꯨꯖꯧ ꯆꯠꯂꯣ ꯏꯔꯨꯖꯧꯁꯨ ꯆꯠꯂꯣ ꯍꯥꯏꯕꯅꯤ ꯏꯃꯥ ꯅꯆꯥꯅ ꯈꯨꯠꯂꯨꯅꯗꯨꯅ ꯍꯥꯏꯖꯔꯤ ꯅꯆꯥ ꯏꯔꯨꯖꯕ ꯉꯝꯖꯔꯣꯏ ꯏꯃꯥ ꯑꯗꯨꯝꯅ ꯅꯆꯥꯗ ꯍꯥꯏꯕꯤꯒꯅꯨ ꯃꯁꯤ ꯐꯥꯒꯤꯗꯒꯤ ꯑꯩꯁꯦ ꯏꯁꯨꯝ ꯈꯥꯔꯛꯇꯧꯔꯣꯏꯗ ꯃꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯏꯔꯨꯖꯅꯕ ꯍꯥꯏꯗꯨꯅ ꯐꯤꯔꯣꯜ ꯐꯗꯤꯅꯆꯤꯡꯕ ꯄꯨꯊꯣꯛꯇꯨꯅ ꯊꯝꯂꯤꯕ ꯃꯅꯥꯛ ꯑꯗꯨ ꯌꯧꯅꯕ ꯃꯈꯣꯡ ꯑꯗꯨꯅ ꯃꯌꯥꯡꯂꯦꯟ ꯑꯗꯨꯗ ꯍꯦꯛꯇ ꯀꯥꯎꯈꯤꯔꯝꯃꯤ꯫ ꯊꯣꯏꯕꯤꯁꯨ ꯈꯣꯡꯐꯝ ꯆꯥꯍꯧꯗ꯭ꯔꯗꯨꯅ ꯐꯗꯤ ꯂꯩꯔꯤꯕ ꯃꯅꯥꯛ ꯑꯗꯨꯗ ꯎꯞꯁꯤꯟꯗꯨꯅ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯣꯡꯂꯩ ꯊꯨꯅ ꯍꯧꯒꯠꯀꯦ ꯍꯥꯏꯅ ꯇꯧꯕꯒ ꯃꯃꯥꯗꯨ ꯃꯥꯒꯤ ꯃꯃꯥꯡꯗ ꯆꯩ ꯑꯃ パꯏꯗꯨꯅ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯊꯣꯏꯕꯤꯗꯨ ꯀꯞꯇꯨꯅ ꯑꯩ ꯂꯨꯔꯒꯦ ꯑꯩ ꯏꯔꯨ ꯂꯨꯔꯒꯦꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯗꯨ ꯏꯔꯨ ꯂꯨꯖꯕ ꯍꯧꯈꯤꯔꯝꯃꯤ꯫ ꯃꯁꯥꯅ ꯏꯔꯨꯖꯈꯤꯕꯗꯨꯗ ꯃꯦꯝꯆꯥꯁꯨ ꯁꯨꯃꯥꯡ ꯅꯥꯀꯜ ꯑꯗꯨꯗ ꯐꯛ ꯑꯃ ꯊꯥꯗꯨꯅ ꯅꯣꯕꯥꯞ ꯑꯗꯨ ꯃꯦꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯃꯃꯥꯏ ꯑꯗꯨ ꯑꯣꯟꯁꯤꯟꯗꯨꯅ ꯏꯕꯨꯡꯉꯣ ꯇꯣꯝꯕ ꯆꯥꯛꯇꯨ ꯇꯣꯛꯂꯕꯗꯤ ꯏꯃꯥꯒꯅꯦ ꯅꯣꯕꯥꯞ ꯆꯥꯁꯤ ꯂꯥꯎꯅꯦ ꯆꯣꯊꯦꯁꯨ ꯏꯃꯨꯡ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯃꯥꯒꯤ ꯅꯥꯀꯜ ꯑꯗꯨꯗ ꯐꯝꯃꯤ꯫ ꯑꯗꯨꯒ ꯀꯥꯏꯗꯤ ꯅꯣꯕꯥꯞ ꯅꯣꯏꯕ ꯅꯆꯦ ꯊꯕꯥ ꯍꯣꯏꯗꯒꯤ ꯏꯃꯥꯅ ꯆꯥꯅꯤꯡꯕꯗꯅ ꯍꯦꯛꯂꯛꯄꯅꯤ꯫ ꯆꯣꯊꯦ ꯃꯃꯥꯅ ꯊꯕꯥ ꯄꯜꯂꯛꯄꯗꯨꯗ ꯉꯁꯥꯏ ꯊꯕꯥꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯈꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯣꯏꯕꯤꯁꯨ ꯏꯔꯨꯖꯕꯗꯨ ꯂꯣꯏꯔꯗꯨꯅ ꯃꯁꯝ ꯑꯁꯣꯠꯄꯗꯨ ꯍꯥꯠꯅ ꯃꯤꯡꯁꯦꯜ ꯑꯗꯨ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯤ ꯃꯈ꯭ꯌꯥꯠ ꯑꯗꯨ ꯑꯔꯣꯏꯕꯤ ꯀꯥꯊꯣꯛꯇꯨꯅ ꯃꯈꯣꯜ ꯊꯣꯛꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ꯫ ꯆꯣꯊꯦ ꯁꯥꯎꯅ ꯅꯋꯥ ꯅꯤꯡꯁꯤꯡꯂꯛꯄ꯭ꯔꯣ ꯑꯗꯨꯒ ꯂꯣꯏꯗꯨꯕꯣ ꯊꯣꯏꯕꯤ ꯃꯪꯒꯣꯜ ꯑꯗꯨꯗꯒꯤ ꯍꯔꯥꯎꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯆꯦꯟꯊꯔꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ ꯑꯇꯣꯝꯕ ꯌꯦꯡꯉꯨꯇꯨ ꯑꯩ ꯉꯁꯤ ꯏꯔꯨꯖꯕꯗꯒꯤ ꯑꯩꯒꯤ ꯀꯨꯆꯨꯁꯦ ꯈꯔ ꯉꯧꯔꯝꯃꯦꯕ ꯇꯨ ꯌꯦꯡꯉꯣꯃꯤ ꯃꯦꯝꯆꯥꯅ ꯃꯆꯥꯗꯨ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯃꯥꯁꯨ ꯍꯔꯥꯎꯅ ꯑꯇꯣꯝꯕ ꯅꯆꯦꯁꯤ ꯏꯔꯨꯖꯕꯗꯒꯤ ꯈꯔ ꯉꯧꯔꯛꯑꯦꯅꯦ ꯌꯦꯡꯉꯨꯅꯤ ꯅꯪꯕꯨ ꯑꯗꯨꯅꯦꯕ ꯑꯩꯅ ꯅꯪꯁꯦ ꯑꯗꯨꯛ ꯍꯥꯛꯅ ꯃꯨꯅꯗꯤ ꯄꯣꯛꯈꯤꯗꯕꯅꯦꯕ ꯍꯥꯏ ꯑꯇꯣꯝꯕ ꯆꯠꯂꯣ ꯄꯨꯈ꯭ꯔꯤꯗꯅꯦ ꯉꯥ ꯀꯌꯥꯝꯁꯤꯒꯤ ꯌꯦꯡꯁꯨ ꯆꯠꯂꯣ ꯃꯥ ꯑꯩꯅ ꯄꯨꯈ꯭ꯔꯤꯒꯤ ꯉꯥꯒ ꯑꯝꯇ ꯆꯥꯖꯔꯣꯏꯀꯣ ꯉꯁꯥꯏꯗꯒꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯥꯡꯂꯤ ꯃꯌꯥꯝ ꯑꯗꯨ ꯇꯥꯕꯗ ꯍꯩꯕꯤ ꯁꯥꯎꯅ ꯌꯦꯅꯈꯥꯗꯨꯗꯒꯤ ꯂꯥꯎꯔꯛꯏ꯫ ꯑꯣ ꯀꯔꯤꯅꯣ ꯀꯨꯝꯍꯩꯒ ꯊꯣꯛꯄ꯭ꯔꯣ ꯅꯠꯇꯦ ꯌꯨꯝꯊꯪꯅꯕ ꯑꯃ ꯂꯩ ꯀꯥꯏꯁꯦ ꯍꯦꯛꯇ ꯀꯥꯎꯕꯤꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥ ꯐꯥꯎꯕ ꯌꯥ ꯒꯥ ꯏꯀꯥꯏꯕꯒ ꯑꯝꯇ ꯈꯪꯗ꯭ꯔꯕ꯭ꯔꯣ ꯍꯥꯏꯕꯤꯒꯤ ꯋꯥꯗꯨꯗ ꯃꯦꯝꯆꯥꯗꯨ ꯌꯥꯝ ꯁꯥꯎꯅ ꯍꯦꯔ ꯍꯥꯏꯕꯤ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡꯉꯨ ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏꯅ ꯂꯥꯡꯕꯗ ꯅꯪꯒꯤ ꯅꯊꯧ ꯀꯔꯤ ꯂꯩꯒꯦ ꯍꯥ ꯏꯁꯥꯒꯤ ꯖꯒꯥꯗ ꯏꯅꯤꯡꯇꯝ ꯂꯥꯡꯖꯕꯅꯤ ꯅꯪꯒꯤ ꯅꯄꯥꯗ ꯂꯥꯛꯂꯒ ꯂꯥꯡꯂꯕ ꯅꯠꯇꯤꯌꯦ ꯑꯣ ꯇꯥꯅꯤꯡꯗꯦ ꯅꯥꯀꯣꯡꯁꯤ ꯏ ꯑꯣꯔꯣ ꯍꯦꯛ ꯇꯥꯔꯦ ꯀꯔꯤ ꯊꯣꯛꯏꯅ ꯇꯧꯖ ꯁꯥꯏꯅꯣ ꯈꯪꯗꯦꯅꯦ ꯅꯆꯥꯅꯤꯅ ꯃꯨꯊꯤ ꯑꯃ ꯄꯣꯛꯁꯤꯜꯂꯒ ꯍꯥꯏꯕꯤꯒꯤ ꯋꯥ ꯑꯗꯨꯗ ꯊꯣꯏꯕꯤ ꯁꯥꯎꯅ ꯍꯦꯔꯩꯅꯦ ꯃꯨꯊꯤ ꯀꯩꯗꯤ ꯍꯥꯏꯔꯛꯀꯅꯨꯗ ꯈꯔ ꯃꯨꯕꯒꯤ ꯋꯥꯅꯤ ꯐꯖꯕꯗꯤ ꯅꯆꯥꯅꯨꯄꯤꯗꯒꯤ ꯀꯩꯁꯨ ꯍꯦꯜꯂꯣꯏ ꯈꯪꯉꯤꯗꯅ ꯁꯛꯍꯦꯟꯕꯤꯁꯨ ꯅꯣꯛꯇꯨꯅ ꯑꯍꯣꯏ ꯕꯦꯝꯃ ꯅꯨꯄꯥꯅ ꯄꯥꯝꯕꯤꯗꯕꯤ ꯅꯪꯒꯨꯝꯕ ꯑꯃꯅꯁꯨ ꯑꯩꯒꯤ ꯂꯝꯕꯥ ꯄꯥꯖꯕꯁꯨ ꯁꯥꯔꯤ ꯅꯠꯇꯦ ꯏꯀꯥꯏꯕꯒ ꯑꯝꯇ ꯈꯪꯗ꯭ꯔꯕꯣ ꯍꯥꯏꯕꯤꯅ ꯏꯕꯦꯝꯃ ꯁꯛꯊꯤꯕꯤꯁꯤꯒ ꯃꯥꯟꯅꯔꯨꯅꯨ ꯃꯣꯏꯒꯤ ꯑꯊꯤꯕꯁꯦ ꯏꯆꯥꯗ ꯂꯧꯅꯔꯛꯀꯅꯤ ꯃꯦꯝꯆꯥꯅ ꯍꯥꯏꯕꯤ ꯏꯕꯦꯝꯃ ꯑꯩꯒꯤ ꯏꯆꯥꯁꯦ ꯃꯁꯛ ꯊꯤꯖꯔꯁꯨꯅꯦ ꯅꯪꯒꯤ ꯅꯆꯥꯒꯨꯝꯅ ꯅꯨꯄꯥ ꯈꯨꯗꯤꯡ ꯂꯩꯅꯝ ꯌꯦꯟꯕꯤ ꯂꯩꯔꯥꯡꯗꯤ ꯅꯠꯇꯤꯌꯦ ꯈꯪꯉꯤꯗꯅ ꯅꯃꯥꯡꯗꯅꯦ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯏꯌꯥꯝꯃꯒ ꯆꯥꯎꯅ ꯑꯗꯨꯝ ꯂꯨꯍꯣꯡꯊꯣꯛꯀꯦ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯊꯣꯏꯕꯤꯗꯤ ꯍꯔꯥꯎꯖꯩ ꯑꯗꯨꯕꯨ ꯆꯣꯊꯦ ꯇꯞꯅ ꯁꯣꯜꯂꯤ ꯐꯪꯒꯅꯤ ꯍꯥꯏꯕꯤꯅ ꯍꯥꯏꯌꯣ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯑꯗꯨꯗꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯉꯁꯤꯁꯨ ꯁꯛꯍꯦꯟꯕꯤ ꯂꯣꯌꯥꯗ ꯅꯠꯇꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯀꯣꯏꯗꯨꯅ ꯃꯔꯜ ꯃꯊꯨꯝ ꯀꯌꯥ ꯑꯃ ꯆꯥꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯊꯣꯏꯕꯤꯗꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕ ꯀꯥꯎꯕ ꯃꯈꯩ ꯂꯣꯌꯥꯒꯤ ꯃꯇꯨꯡ ꯀꯣꯏꯟ ꯏꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯂꯣꯌꯥ ꯁꯛꯍꯦꯟꯕꯤꯒꯤ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯊꯣꯏꯕꯤꯗꯨ ꯄ꯭ꯔꯕꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏꯅ ꯎꯅꯔꯤꯕ ꯑꯗꯨꯕꯨ ꯊꯨꯒꯥꯏꯔꯝꯃꯤ ꯃꯇꯧꯗꯨꯗ ꯂꯣꯌꯥꯁꯨ ꯁꯥꯎꯅ ꯃꯌꯥꯝ ꯃꯃꯥꯡ ꯑꯗꯨꯗ ꯊꯣꯏꯕꯤꯗꯣ ꯑꯣꯟꯁꯤꯟꯗꯨꯅ ꯉꯥꯡꯂꯛꯏ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯇꯨꯡ ꯀꯣꯏꯟ ꯏꯟꯅꯔꯤꯁꯤꯕꯣ ꯅꯠꯇꯦ ꯅꯪꯕꯨ ꯑꯩ ꯅꯠꯇ꯭ꯔꯕꯗꯤ ꯅꯋꯥꯒ ꯑꯝꯇ ꯂꯩꯇ꯭ꯔꯕꯣ ꯅꯨꯄꯥꯒꯤ ꯋꯥꯗꯤꯅꯦ ꯄꯩꯈꯩ ꯂꯩꯕꯖꯥꯠꯅꯤ ꯑꯗꯨꯗ ꯊꯃꯣꯏꯅ ꯈꯣꯏꯊꯥꯖꯕ ꯃꯤꯁꯛꯇꯨꯅꯤ ꯃꯤꯁꯛꯇꯣ ꯅꯪ ꯑꯣꯏꯈꯤꯕꯒꯤ ꯑꯇꯣꯞꯄ ꯀꯅꯥꯝꯇ ꯍꯟꯅ ꯌꯦꯡꯕ ꯉꯝꯗꯕꯩꯅꯤ ꯊꯥꯅꯤꯜꯅ ꯍꯦ ꯇꯤꯀꯤ ꯑꯗꯨꯛ ꯊꯤꯈ꯭ꯔꯕ ꯅꯪꯅ ꯑꯩꯒꯤ ꯏꯇꯥꯎꯁꯦ ꯅꯝꯗꯅ ꯐꯥꯗꯣꯔꯦꯅꯦ ꯊꯥꯅꯤꯜ ꯍꯥꯏꯕ ꯉꯥꯀꯤꯖꯧ ꯃꯥꯟꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯤꯀꯤ ꯀꯥꯏꯅ ꯑꯩꯁꯦ ꯅꯣꯏ ꯅꯄꯥꯒꯤ ꯇꯤꯀꯤꯔꯣ
ꯁꯛꯍꯦꯟꯕꯤꯅ ꯊꯣꯏꯕꯤ ꯅꯪꯁꯦ ꯑꯩꯅ ꯁꯨꯝ ꯌꯦꯡꯅ ꯌꯦꯡꯕꯅꯤ ꯊꯤꯕꯅ ꯁꯛꯑꯗꯨꯒ ꯀꯩꯒꯤꯅꯣ ꯅꯪ ꯌꯥꯝ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤꯗꯨꯕꯣ ꯊꯣꯏꯕꯤꯁꯨ ꯎꯁꯤꯠꯇꯅ ꯅꯪꯅ ꯇꯥꯀꯤ ꯃꯩꯈꯨꯝ ꯎꯞꯇꯨꯅ ꯅꯨꯄꯥ ꯈꯨꯗꯤꯡ ꯆꯤꯔꯣꯜ ꯇꯧꯕꯗꯣ ꯇꯥꯂꯣꯌꯥꯒꯤ ꯃꯐꯝꯗꯗꯤ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯅꯪꯅ ꯀꯔꯤ ꯑꯣꯏꯗꯅ ꯑꯩꯒ ꯇꯥꯂꯣꯌꯥꯒ ꯅꯨꯡꯁꯤꯅꯕꯗ ꯑꯁ ꯌꯥꯝ ꯌꯦꯠꯂꯤꯅꯣ ꯑꯁ ꯇꯥꯂꯣꯌꯥ ꯅꯪꯒꯤ ꯅꯃꯥꯡꯗ ꯑꯩꯕꯨ ꯎꯁꯤꯠꯇꯅ ꯉꯥꯡꯕꯁꯦ ꯃꯁꯤ ꯐꯥꯎꯕ ꯀꯩꯒꯤꯅꯣ ꯇꯥꯂꯣꯌꯥꯅ ꯇꯨꯃꯤꯟ ꯁꯨꯝ ꯂꯩꯔꯤꯁꯤꯕꯣ ꯂꯣꯌꯥ ꯁꯥꯎꯅ ꯍꯦꯃꯨꯊꯤ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯁꯨꯛ ꯌꯥꯝ ꯌꯦꯠꯂꯤꯁꯦ ꯅꯁꯥꯒꯤ ꯅꯁꯛꯇꯣ ꯅꯪ ꯅꯁꯥꯅ ꯃꯁꯛ ꯈꯪꯖꯗꯕ꯭ꯔꯣ ꯍꯥ ꯅꯨꯡꯁꯤꯕꯗꯤ ꯍꯥꯏꯔꯨꯅꯨ ꯅꯪꯒꯨꯝꯕ ꯃꯨꯊꯤ ꯑꯃꯒ ꯁꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥ ꯐꯥꯎꯕꯅꯦ ꯑꯩ ꯇꯁꯦꯡ ꯇꯨꯀꯠꯆꯩ ꯍꯩꯅꯗꯦ ꯅꯠꯇꯦ ꯅꯪꯕꯨ ꯀꯔꯤꯗ ꯌꯦꯡꯂꯒ ꯑꯩꯅ ꯄꯥꯝꯗꯣꯏꯅꯣ ꯅꯔꯜ ꯍꯥꯏꯔ ꯄꯥꯏꯗꯦ ꯅꯁꯛ ꯍꯥꯏꯔ ꯃꯌꯥꯝꯗꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯊꯤ ꯆꯠꯂꯣ ꯈꯨꯠꯆꯥꯎꯁꯤꯡ ꯊꯥꯔꯛꯇ꯭ꯔꯤꯉꯩꯗꯅꯦ ꯅꯪ ꯌꯥꯝ ꯊꯨꯅ ꯆꯠꯂꯨꯔꯣ ꯅꯪ ꯂꯣꯌꯥꯅ ꯑꯗꯨꯝꯅ ꯉꯥꯡꯂꯛꯄꯗꯨꯗꯗꯤ ꯊꯣꯏꯕꯤꯗꯨ ꯀꯞꯇꯨꯅ ꯃꯌꯨꯝ ꯇꯝꯅ ꯆꯦꯟꯈꯤꯔꯝꯃꯤ ꯃꯗꯨꯕꯨ ꯎꯔꯒ ꯁꯛꯍꯦꯟꯕꯤꯗꯤ ꯊꯃꯣꯏꯗ ꯅꯣꯛꯆꯔꯤ ꯊꯥꯅꯤꯜꯅ ꯑꯁ ꯏꯇꯥꯎ ꯅꯪꯒꯤꯗꯣ ꯈꯔ ꯍꯦꯟꯃꯟꯗ꯭ꯔꯣ ꯀꯩ ꯍꯦꯟꯕꯅꯣ ꯁꯤꯐꯥꯎꯕ ꯋꯥꯠꯃꯜꯂꯕꯅꯤ ꯊꯣꯏꯕꯤꯅ ꯁꯨꯝ ꯀꯞꯇꯨꯅ ꯆꯦꯜꯂꯛꯂꯤꯕꯗꯨ ꯎꯕꯗ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯅꯨꯄꯤ ꯑꯃꯅ ꯊꯣꯏꯕꯤꯌꯥ ꯀꯩꯗꯧꯔꯦ ꯀꯔꯤꯒꯤꯅꯣ ꯀꯞꯂꯤꯕꯗꯨꯅ ꯊꯣꯏꯕꯤ ꯆꯦꯜꯂꯝꯕꯗꯨ ꯂꯦꯞꯇꯨꯅ ꯏꯅꯦ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯑꯍꯟꯗꯨ ꯀꯔꯦꯝꯅꯗꯨꯅ ꯍꯩ ꯑꯗꯨꯃꯥꯏꯅꯒꯅꯦ ꯀꯞꯄꯒ ꯆꯠꯂꯥꯛꯀꯅꯨꯀꯣ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡꯁꯤꯡ ꯎꯔꯕꯗꯤ ꯅꯪꯒꯤ ꯅꯁꯛ ꯑꯗꯨꯗ ꯂꯣꯏꯅ ꯀꯤꯅꯕ ꯇꯥꯔꯦ ꯊꯣꯏꯕꯤ ꯍꯥꯏꯔꯛꯂꯤ ꯋꯥ ꯑꯗꯨꯗ ꯈꯖꯤꯛ ꯏꯀꯥꯏꯕ ꯄꯣꯛꯂꯝꯃꯤ ꯑꯗꯨꯅ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ ꯇꯨꯃꯤꯟꯅ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯅꯣꯛꯇꯨꯅ ꯅꯠꯇꯦ ꯑꯁꯤꯕꯨ ꯑꯁ ꯏꯆꯦ ꯑꯩꯗꯤꯅꯦ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯐꯥꯎꯕ ꯇꯨꯀꯠꯆꯩ ꯑꯣꯗꯅ ꯁꯤꯗꯧ ꯃꯥꯜꯂꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯅꯣꯛꯂꯝꯃꯤ ꯐꯖꯕ ꯍꯥꯏꯕꯁꯤꯅ ꯀꯔꯤꯕꯨꯅꯣ ꯑꯊꯤꯕ ꯍꯥꯏꯕꯁꯤꯅ ꯀꯅꯥꯕꯨꯅꯣ ꯈꯨꯗꯤꯡꯃꯛ ꯉꯥꯏꯍꯥꯛꯀꯤ ꯃꯤꯠꯀꯤ ꯀꯨꯝꯍꯩ ꯑꯣꯏꯔꯕꯗꯤ ꯊꯃꯣꯏ ꯃꯥꯒꯤ ꯐꯖꯕꯅ ꯀꯔꯤꯅ ꯃꯍꯨꯠ ꯁꯤꯟꯒꯗꯧꯔꯤ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯑꯩ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯅ ꯍꯦꯟꯅ ꯈꯨꯗꯤꯡꯃꯛꯇꯒꯤ ꯃꯥꯡ ꯊꯥꯅ ꯆꯠꯅꯤꯡꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯏꯁꯣꯔ ꯃꯥꯅ ꯄꯤꯕꯤꯔꯤꯕ ꯃꯤꯑꯣꯏꯕ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯑꯁꯤꯗꯒꯤ ꯍꯦꯟꯕ ꯀꯔꯤꯕꯨ ꯂꯩꯔꯝꯒꯅꯤ ꯂꯥꯏꯕꯛ ꯍꯥꯏꯕꯗꯨꯗꯤ ꯇꯥꯏꯅꯐꯝ ꯈꯪꯗꯕꯒꯤ ꯑꯗꯨꯛ ꯇꯛꯁꯤ ꯁꯣꯟꯖꯕ ꯃꯤꯡꯊꯣꯜꯅꯤ ꯈꯨꯗꯤꯡꯃꯛ ꯑꯁꯤꯗꯤ ꯏꯁꯣꯔ ꯃꯥꯒꯤ ꯅꯣꯡꯗꯝꯈꯣꯜ ꯉꯥꯛꯇꯅꯤ ꯀꯔꯤꯒꯤ ꯑꯁꯨꯛ ꯃꯄꯣꯛ ꯊꯤꯅ ꯄꯣꯛꯂꯝꯅꯤ ꯍꯥꯏꯅ ꯋꯥꯈꯜ ꯁꯣꯟꯊꯕꯒꯤ ꯃꯍꯨꯠ ꯀꯔꯝꯕ ꯁꯤꯟꯊꯥ ꯄꯥꯡꯅꯕꯒꯤꯗꯃꯛ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯣꯛꯂꯝꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯟꯒꯗꯕꯅꯤ ꯃꯦꯝꯆꯥ ꯃꯁꯥꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯆꯪꯂꯛꯂꯤꯕꯗꯨ ꯎꯕꯗ ꯕꯦꯝꯃ ꯀꯩꯗꯧꯔꯦ ꯀꯩꯒꯤꯅꯣ ꯅꯪꯅ ꯀꯞꯂꯤꯕꯗꯨꯕꯣ ꯊꯣꯏꯕꯤ ꯁꯣꯔ ꯑꯗꯨ ꯁꯥꯡꯅ ꯍꯣꯟꯊꯩ ꯑꯗꯨꯒ ꯏꯃꯥ ꯁꯛꯊꯤꯕ ꯑꯩꯈꯣꯏꯁꯤꯕꯨ ꯉꯁꯤꯒꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯍꯤꯡꯕ ꯌꯥꯗꯕ꯭ꯔꯅꯦ ꯃꯁꯥꯒꯤ ꯊꯥꯖꯗꯅ ꯍꯥꯏꯔꯛꯂꯤ ꯋꯥ ꯑꯗꯨꯗ ꯃꯦꯝꯆꯥ ꯏꯪꯉꯉꯛꯅ ꯑꯆꯧꯕꯤ ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯣ ꯉꯁꯤꯗꯤ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯦꯗ ꯊꯣꯏꯕꯤ ꯃꯄꯤꯔꯥ ꯆꯦꯟꯗꯨꯅ ꯏꯃꯥ ꯅꯪꯕꯨ ꯇꯨꯀꯠꯆꯗꯕ꯭ꯔꯥ ꯅꯆꯥꯒꯤ ꯅꯈꯨꯠ ꯑꯁꯤꯅ ꯑꯩꯒ ꯆꯥꯛ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕꯗꯣ ꯏꯃꯥ ꯅꯪ ꯆꯥꯕ ꯍꯪꯒꯣꯏꯕ ꯄꯣꯛꯇꯕ꯭ꯔꯥ ꯃꯦꯝꯆꯥ ꯅꯨꯡꯉꯥꯏꯇꯅ ꯏꯃꯥꯒꯤ ꯕꯦꯝꯃ ꯀꯔꯤꯒꯤ ꯏꯆꯥꯕꯨ ꯍꯪꯒꯣꯏꯕ ꯄꯣꯛꯀꯗꯧꯔꯤꯕꯅꯣ ꯃꯤꯌꯥꯝꯒꯤ ꯃꯃꯤꯠꯇ ꯏꯆꯥꯕꯨ ꯊꯤꯅ ꯎꯔꯕꯁꯨ ꯏꯃꯥꯒꯤ ꯃꯤꯠꯇꯗꯤ ꯏꯆꯥꯗꯒꯤ ꯍꯦꯟꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯆꯣꯊꯦꯁꯨ ꯅꯨꯡꯉꯥꯏꯇꯅ ꯏꯆꯦ ꯅꯪ ꯉꯁꯤꯗꯒꯤ ꯂꯨ ꯅꯥꯟꯕ ꯇꯝꯃꯨ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯀꯦꯗꯅ ꯃꯧꯗ ꯂꯩꯌꯨ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯅꯁꯨ ꯏꯆꯦꯒꯤ ꯃꯊꯛꯇ ꯋꯥ ꯉꯥꯡꯕ ꯉꯝꯃꯣꯏ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯊꯣꯏꯕꯤꯗꯨ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯊꯣꯛꯇ ꯀꯦꯕ ꯂꯨꯕ ꯅꯥꯟꯕ ꯍꯥꯏꯕꯁꯤꯅ ꯂꯥꯏꯅꯤꯡ ꯑꯣꯏꯗꯨꯅ ꯂꯩꯈ꯭ꯔꯦ ꯂꯣꯌꯥꯁꯨ ꯁꯛꯍꯦꯟꯕꯤꯒꯤ ꯑꯔꯣꯠꯄ ꯂꯤꯆꯠ ꯀꯌꯥ ꯑꯗꯨꯕꯨ ꯃꯁꯛ ꯈꯪꯂꯛꯄꯗꯒꯤ ꯁꯛꯍꯦꯟꯕꯤꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯩꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯆꯣꯊꯦꯁꯨ ꯊꯕꯥꯅ ꯍꯥꯏꯃꯟꯕꯗꯒꯤ ꯑꯉꯥꯡ ꯑꯣꯏꯕꯒ ꯀꯩꯒ ꯃꯈꯣꯏꯒꯤ ꯏꯃꯨꯡꯕꯨꯁꯨ ꯐꯖꯅ ꯈꯪꯕꯤꯕ ꯊꯕꯥꯅ ꯅꯨꯡꯁꯤ ꯍꯥꯏꯕꯗꯨ ꯑꯗꯨꯃꯛ ꯌꯥꯊꯣꯛꯈ꯭ꯔꯦ ꯏꯆꯦ ꯊꯕꯥ ꯑꯩꯗꯤ ꯌꯥꯝ ꯄꯥꯈꯠꯂꯤꯀꯣ ꯑꯩꯈꯣꯏ ꯏꯆꯦꯒ ꯏꯃꯥꯒꯅ ꯈꯪꯈ꯭ꯔꯕꯗꯤ ꯑꯩ ꯑꯗꯨꯝ ꯁꯤꯔꯦ ꯊꯕꯥ ꯅꯣꯛꯇꯨꯅ ꯅꯨꯄꯥꯅꯅꯦ ꯅꯨꯄꯤ ꯍꯜꯂꯧꯕꯁꯦ ꯅꯨꯡꯉꯥꯏ ꯍꯥꯏꯅꯕꯅꯤ ꯅꯪꯅ ꯄꯪꯄꯥꯗꯦꯛ ꯄꯥꯈꯠꯂꯗꯅ ꯑꯗꯣ ꯍꯌꯦꯡ ꯏꯅꯦꯅꯩꯁꯦ ꯑꯉꯥꯡꯅꯤ ꯀꯥꯏꯅ ꯄꯥꯝꯗꯦ ꯍꯥꯏꯔꯗꯤ ꯀꯝꯗꯧꯅꯤ ꯑꯗꯨꯒꯤꯗꯤꯅꯦ ꯅꯪ ꯀꯩꯝꯇ ꯈꯟꯒꯅꯨ ꯑꯩꯈꯣꯏ ꯏꯃꯥꯅꯁꯨ ꯅꯪꯒ ꯈꯪꯅꯕꯁꯦ ꯂꯣꯏꯅ ꯈꯪꯉꯤ ꯆꯣꯊꯦ ꯄꯥꯈꯠꯅ ꯏꯅꯦꯅ ꯉꯥꯡꯗ꯭ꯔꯣ ꯑꯩ ꯉꯝꯃꯔꯣꯏꯗ ꯀꯥꯏꯕꯅ ꯁꯤꯔꯦ ꯊꯕꯥ ꯃꯇꯧ ꯑꯗꯨꯗ ꯃꯣꯃꯣ ꯅꯣꯛꯆꯩ ꯑꯗꯨꯒ ꯍꯣꯏ ꯑꯩ ꯋꯥ ꯂꯣꯠꯂꯣꯏ ꯑꯍꯥꯟꯕꯗꯗꯤ ꯌꯥꯝ ꯉꯥꯡꯂꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯀꯩꯝ ꯉꯥꯡꯗ꯭ꯔꯤꯗ ꯅꯪꯅ ꯑꯄꯥꯝꯕ ꯑꯗꯨꯝ ꯇꯧ ꯍꯥꯏꯌꯦ ꯑꯗꯨꯅꯦꯕ ꯇꯞꯇꯥꯏ ꯅꯨꯡꯁꯤꯔꯒ ꯑꯃꯨꯛ ꯌꯥꯗꯦ ꯍꯥꯏꯔꯗꯤ ꯏꯆꯦ ꯑꯩꯗꯤ ꯌꯥꯔꯣꯏꯗꯕꯅꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯑꯃꯁꯨ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯊꯣꯏꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯀꯦꯕ ꯂꯨꯕ ꯅꯥꯟꯕ ꯂꯣꯏꯅ ꯍꯩꯔꯦ ꯀꯨꯆꯨꯗꯨꯁꯨ ꯍꯥꯟꯅꯒꯨꯝꯅ ꯌꯥꯝꯅ ꯃꯨꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗ꯭ꯔꯦ ꯀꯨꯂꯤ ꯀꯨꯆꯨ ꯑꯣꯏꯅ ꯍꯦꯛ ꯌꯦꯡꯕꯗ ꯅꯨꯡꯁꯤꯕ ꯑꯃ ꯄꯣꯛꯍꯜꯂꯤ
ꯂꯣꯌꯥꯁꯨ ꯍꯧꯖꯤꯛꯇꯤ ꯊꯣꯏꯕꯤꯒꯤ ꯃꯐꯝꯗ ꯅꯤꯡꯉꯝꯗꯕ ꯄꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯊꯣꯏꯕꯤꯒꯤ ꯃꯁꯛꯇꯤ ꯑꯃꯨꯛ ꯐꯥꯎꯕ ꯎꯒꯦ ꯐꯪꯈꯤꯗ꯭ꯔꯤ ꯑꯗꯨꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯊꯣꯏꯕꯤꯁꯤ ꯍꯥꯟꯅꯒꯨꯝꯅ ꯑꯗꯨꯃꯛ ꯃꯁꯛ ꯊꯤꯔꯤ ꯍꯥꯏꯅ ꯈꯟꯕꯅꯤ ꯊꯕꯥꯅ ꯏꯇꯥ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦꯅ ꯀꯩ ꯋꯥꯅꯣ ꯏꯇꯥ ꯇꯥ ꯂꯣꯌꯥꯅ ꯅꯪꯕꯨ ꯑꯃꯨꯛꯇ ꯎꯅꯁꯦꯅ ꯍꯥꯏꯔꯛꯏ ꯃꯥ ꯅꯪꯉꯣꯟꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦꯁꯨ ꯍꯥꯏ ꯑꯗꯨꯅ ꯐꯖꯅ ꯁꯦꯡꯗꯣꯛꯅꯤꯡꯕ ꯃꯥꯜꯂꯤ ꯏꯇꯥ ꯃꯥꯅ ꯑꯩꯉꯣꯟꯗ ꯐꯅ ꯊꯤꯅ ꯊꯤꯅ ꯉꯥꯡꯈ꯭ꯔꯁꯨꯅꯦ ꯑꯩ ꯃꯉꯣꯟꯗ ꯁꯥꯎꯅꯤꯡꯕꯗꯤ ꯁꯨꯡꯄꯣꯛ ꯄꯣꯛꯇꯦ ꯃꯔꯝꯗꯤ ꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯍꯣꯡꯕ ꯄꯤꯕꯤꯕꯅꯤ ꯑꯗꯨꯅ ꯑꯩ ꯃꯥꯕꯨꯗꯤ ꯌꯥꯝ ꯊꯥꯒꯠꯂꯤ ꯑꯗꯨꯗꯤ ꯍꯌꯦꯡꯗꯣ ꯅꯪ ꯃꯥꯒ ꯑꯝꯇ ꯎꯅꯧꯀꯣ ꯑꯩ ꯍꯥꯏꯈ꯭ꯔꯒꯦ ꯐꯖꯅ ꯀꯦꯔꯒ ꯆꯠꯊꯔꯣ ꯊꯣꯏꯕꯤ ꯅꯣꯛꯇꯨꯅ ꯍꯣꯏ ꯏꯇꯥ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯣꯌꯥꯒ ꯊꯣꯏꯕꯤꯒꯗꯨ ꯎꯅꯔꯝꯃꯤ ꯑꯗꯨꯕꯨ ꯂꯣꯌꯥ ꯊꯣꯏꯕꯤꯒꯤ ꯑꯍꯣꯡꯕ ꯃꯁꯛ ꯃꯇꯧ ꯑꯗꯨꯗ ꯊꯣꯏꯅ ꯌꯦꯡꯁꯤꯜꯂꯨꯕꯗꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯐꯥꯎꯔꯝꯃꯤ ꯊꯣꯏꯕꯤꯅꯁꯨ ꯂꯣꯌꯥꯕꯨ ꯅꯨꯡꯁꯤꯖꯕ ꯑꯣꯏꯕꯅ ꯂꯣꯌꯥꯒꯤ ꯃꯇꯧ ꯑꯗꯨꯕꯨꯗꯤ ꯈꯪꯂꯝꯃꯤ ꯊꯣꯏꯕꯤ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯅꯪ ꯑꯩꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ ꯃꯤ ꯑꯃ ꯑꯣꯏꯔꯒ ꯃꯤ ꯑꯃꯕꯨ ꯍꯟꯊꯅ ꯈꯜꯂꯨꯕꯩꯁꯦ ꯉꯁꯤꯗꯤ ꯅꯉꯣꯟꯗ ꯃꯥꯏꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯇꯥ ꯂꯣꯌꯥ ꯅꯪ ꯀꯩꯁꯨ ꯂꯥꯟꯗꯤꯌꯦ ꯂꯥꯜꯂꯤꯕꯗꯤ ꯉꯁꯤꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤꯕꯨꯅꯤ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯏꯁꯣꯔꯅ ꯆꯞ ꯃꯥꯟꯅꯅ ꯁꯦꯝꯂꯛꯇꯕ ꯑꯣꯏꯕꯅ ꯋꯥꯈꯜꯂꯣꯟꯁꯨ ꯃꯥꯟꯅꯗꯦ ꯑꯗꯨꯅꯕꯨ ꯑꯩꯒꯤ ꯋꯥꯈꯜ ꯅꯪꯒꯤ ꯋꯥꯈꯜ ꯍꯥꯏꯗꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯈꯜꯂꯣꯟ ꯑꯃꯃꯝꯗ ꯊꯝꯂꯝꯂꯤꯕꯅꯤ ꯃꯍꯥꯛꯅ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯆꯞ ꯃꯥꯟꯅꯅ ꯁꯦꯝꯂꯝꯂꯕꯗꯤ ꯀꯅꯥꯅꯁꯨ ꯃꯤꯅꯨꯡꯁꯤ ꯅꯤꯡꯉꯝꯗꯕ ꯍꯥꯏꯕꯗꯣ ꯄꯣꯛꯂꯝꯂꯣꯏꯗ ꯅꯪꯅ ꯍꯥꯏꯗꯣ ꯌꯥꯝ ꯆꯨꯝꯃꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯁꯛꯇꯝꯗꯨ ꯈꯛꯇ ꯅꯠꯇꯦ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯁꯛꯇꯝ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯊꯃꯣꯏ ꯑꯗꯨꯒꯤ ꯃꯁꯛ ꯃꯇꯧ ꯑꯗꯨꯕꯨꯅꯤ ꯊꯣꯏꯕꯤ ꯅꯪꯅ ꯑꯩꯕꯨ ꯋꯥꯔꯧꯕ ꯑꯝꯇ ꯊꯝꯃꯝꯗꯕꯁꯦ ꯃꯁꯤꯅ ꯅꯪꯒꯤ ꯊꯃꯣꯏꯗꯨꯕꯨ ꯃꯁꯛ ꯇꯥꯛꯂꯕꯅꯤ ꯇꯥ ꯂꯣꯌꯥ ꯌꯥꯝ ꯈꯟꯖꯤꯟꯅꯒꯨꯝꯁꯤꯗ ꯁꯤꯁꯨ ꯀꯥꯎꯕ ꯉꯝꯂꯣꯏꯗꯕ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯃꯅꯤ ꯂꯣꯌꯥꯁꯨ ꯃꯣꯃꯣꯅꯣꯛꯅ ꯊꯣꯏꯕꯤꯗ ꯌꯦꯡꯖꯩ ꯑꯁꯨꯝꯅ ꯇꯞꯅ ꯇꯞꯅ ꯊꯣꯏꯕꯤꯒ ꯂꯣꯌꯥꯒ ꯅꯨꯡꯁꯤꯅꯕ ꯍꯧꯔꯛꯂꯝꯃꯤ ꯊꯣꯏꯕꯤꯅ ꯏꯃꯥ ꯂꯩꯔꯤꯕ ꯁꯦꯜ ꯈꯔꯁꯤꯅ ꯍꯧꯗꯣꯛꯄ ꯌꯥꯕ ꯊꯕꯛ ꯑꯃꯗꯤ ꯇꯧꯅꯤꯡꯉꯤ ꯆꯣꯊꯦꯅ ꯏꯆꯦ ꯑꯩꯁꯨ ꯈꯜꯂꯤꯅꯤ ꯑꯩꯅ ꯋꯥꯅ ꯏꯟꯈꯠꯂꯕ ꯄꯨꯟꯁꯤꯕꯨ ꯅꯥꯊꯩꯗꯨꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯥꯏꯗ ꯋꯥꯅ ꯇꯥꯟꯖꯕ ꯁꯦꯜꯁꯤꯡꯁꯦ ꯂꯦꯝꯅꯗꯤ ꯃꯥꯡꯍꯟꯅꯤꯡꯗꯦ ꯐꯔꯦ ꯅꯈꯣꯏ ꯑꯅꯤꯅꯕꯨ ꯑꯗꯨ ꯌꯧꯔꯕꯗꯤ ꯅꯅꯦ ꯆꯥꯎꯕꯤꯒꯤ ꯏꯪꯈꯣꯜꯗꯣ ꯌꯣꯟꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨ ꯑꯣꯏꯅ ꯂꯧꯁꯤꯜꯍꯧꯔꯁꯤ ꯑꯗꯨꯒ ꯃꯅꯥ ꯃꯁꯤꯡ ꯊꯥꯁꯤ ꯏꯃꯥ ꯃꯇꯝ ꯑꯃꯗꯗꯤ ꯅꯆꯥ ꯑꯩꯁꯦ ꯌꯥꯝꯅ ꯇꯨꯀꯠꯆꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯂꯤꯕꯅꯤꯀꯣ ꯑꯗꯨꯕꯨ ꯅꯆꯥ ꯉꯁꯤꯗꯤ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯒꯤꯗꯃꯛ ꯁꯤꯟꯊꯥꯕ ꯌꯥꯕ ꯊꯕꯛ ꯈꯔ ꯇꯧꯔꯝꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯅꯆꯥꯅ ꯀꯅꯥꯕꯨꯁꯨ ꯋꯥꯔꯧꯕ ꯂꯩꯇꯦ ꯏꯃꯥ ꯑꯉꯥꯎꯕꯤꯁꯤꯗꯤ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯗ ꯑꯩꯈꯣꯏꯒꯤꯁꯨ ꯏꯁꯣꯔ ꯂꯩꯔꯤꯕꯁꯤꯗꯤ ꯋꯥꯈꯜ ꯊꯦꯟꯕ ꯃꯤꯑꯣꯏꯕꯅꯤ ꯕꯦꯝꯃ ꯈꯨꯗꯤꯡꯃꯛꯄꯨ ꯉꯥꯛꯄꯤꯕ ꯍꯩꯒꯗꯕꯅꯤ ꯑꯁꯨꯝꯅ ꯆꯥꯎꯕꯤꯒꯤ ꯏꯪꯈꯣꯜ ꯑꯗꯨꯕꯨ ꯃꯦꯝꯆꯥꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯏꯟꯁꯥꯡ ꯅꯥꯄꯤ ꯀꯌꯥ ꯑꯃꯁꯨ ꯊꯥꯔꯝꯃꯤ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯂꯩꯀꯥꯏꯁꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯀꯌꯥ ꯑꯃ ꯐꯪꯂꯝꯃꯤ ꯊꯣꯏꯕꯤꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯤꯕꯨ ꯅꯨꯡꯁꯤꯍꯟꯕ ꯉꯝꯕ ꯃꯇꯧ ꯀꯌꯥ ꯑꯁꯤꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯑꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯅ ꯊꯣꯏꯕꯤꯒꯤ ꯑꯐꯕ ꯋꯥꯔꯤ ꯀꯌꯥꯅ ꯅꯤꯟꯈ꯭ꯔꯦ ꯃꯁꯤꯅꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯄꯨꯟꯁꯤꯗ ꯅꯤꯡꯕ ꯊꯨꯡꯗ꯭ꯔꯦ ꯅꯥꯏꯇꯣꯝ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯏꯁꯥꯅ ꯏꯁꯥꯕꯨ ꯁꯣꯟꯊꯔꯣꯏꯗꯕꯅꯤ ꯃꯔꯝꯗꯤ ꯄꯨꯟꯁꯤꯗ ꯅꯥꯏꯇꯣꯝ ꯇꯥꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯛꯄ ꯍꯥꯏꯕꯁꯤ ꯏꯁꯣꯔꯅ ꯑꯩꯒꯤꯗꯃꯛ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯄꯤꯕꯤꯅꯕꯒꯤ ꯑꯆꯧꯕ ꯆꯥꯡꯌꯦꯡ ꯑꯃ ꯇꯧꯕ ꯍꯧꯔꯛꯂꯤꯕꯅꯤ ꯆꯥꯡꯌꯦꯡ ꯑꯁꯤꯕꯨ ꯃꯥꯏ ꯄꯥꯛꯅ ꯂꯥꯟꯊꯣꯛꯄ ꯉꯝꯕ ꯑꯗꯨꯕꯨꯅꯤ ꯃꯤꯌꯥꯝ ꯃꯔꯛꯇꯒꯤ ꯑꯊꯣꯏꯕ ꯍꯥꯏꯔꯤꯕꯁꯤ ꯊꯥ ꯈꯔ ꯍꯧꯈ꯭ꯔꯦ ꯊꯣꯏꯕꯤꯒ ꯂꯣꯌꯥꯒꯗꯨ ꯑꯍꯟ ꯃꯁꯦꯟ ꯌꯥꯅꯗꯨꯅ ꯂꯨꯍꯣꯡꯅ ꯃꯇꯝ ꯂꯦꯞꯈꯤꯔꯝꯃꯤ ꯁꯣꯝꯅ ꯁꯛꯍꯦꯟꯕꯤ ꯃꯥꯗꯤ ꯊꯃꯣꯏ ꯑꯗꯨ ꯈꯨꯗꯨꯝ ꯁꯨꯗꯨꯅ ꯈꯥꯡꯂꯤ ꯆꯥꯛꯈꯨꯝ ꯑꯗꯨꯗꯅꯤ ꯊꯕꯥꯁꯨ ꯌꯥꯎꯅ ꯆꯥꯛ ꯑꯗꯨ ꯄꯨꯟꯅ ꯍꯔꯥꯎꯅ ꯆꯥꯔꯤ ꯃꯦꯝꯆꯥꯅ ꯚꯦꯝꯃ ꯅꯪꯅꯦ ꯍꯌꯦꯡ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯩꯔꯦ ꯍꯥꯏꯗꯅ ꯅꯅꯤꯡ ꯄꯪꯇꯧ ꯇꯧꯒꯅꯨꯀꯣ ꯏꯆꯦꯝꯁꯤꯕꯨꯅꯦ ꯅꯃꯥꯃꯛ ꯏꯈꯟꯅ ꯁꯦꯕꯥ ꯇꯧꯒꯗꯕꯅꯤꯀꯣ ꯊꯣꯏꯕꯤꯅ ꯍꯣꯏ ꯏꯃꯥ ꯅꯆꯥ ꯏꯃꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯏꯟꯖꯒꯦ ꯏꯃꯥ ꯆꯣꯊꯦ ꯅꯣꯛꯇꯨꯅ ꯑꯩꯈꯣꯏ ꯁꯛꯊꯤꯕꯤꯁꯨ ꯅꯨꯄꯥ ꯑꯃ ꯐꯪꯈ꯭ꯔꯦ ꯃꯥ ꯑꯩꯅ ꯀꯃꯥꯏꯅ ꯇꯧꯁꯤꯕ ꯆꯣꯊꯦꯒꯤ ꯋꯥꯗꯨꯗ ꯊꯕꯥꯆꯥꯛ ꯑꯗꯨ ꯈꯖꯤꯛ ꯍꯥꯏ ꯃꯇꯧꯗꯨꯗ ꯊꯣꯏꯕꯤ ꯅꯣꯛꯇꯨꯅ ꯏꯃꯥ ꯑꯩꯈꯣꯏ ꯇꯣꯝꯕꯒꯤꯗꯤ ꯑꯩꯒꯤꯗ ꯊꯕꯥꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯔꯕꯅꯤ ꯃꯦꯝꯆꯥꯅ ꯍꯥ ꯊꯕꯥ ꯆꯣꯊꯦ ꯅꯠꯇꯦ ꯅꯈꯣꯏꯅꯤꯕꯨ ꯆꯨꯝꯂꯕ꯭ꯔꯣ ꯍꯌꯦ ꯆꯣꯊꯦ ꯉꯁꯤ ꯑꯅꯤꯅꯦ ꯊꯕꯥꯁꯦ ꯃꯥ ꯅꯨꯄꯤ ꯍꯜꯂꯧꯕꯁꯦ ꯏꯅꯥꯛ ꯈꯨꯜꯂꯤ ꯏꯆꯦ ꯊꯕꯥꯅ ꯍꯥꯏꯕ ꯊꯕꯥꯗꯤ ꯍꯦꯟꯅ ꯏꯀꯥꯏꯔꯗꯨꯅ ꯃꯃꯥꯏꯗꯣ ꯉꯥꯡꯁꯪ ꯉꯥꯡꯉꯤ ꯃꯦꯝꯆꯥ ꯅꯣꯛꯇꯨꯅ ꯊꯕꯥ ꯍꯥꯏꯔꯤꯁꯤꯕꯨ ꯁꯦꯡꯂꯕ꯭ꯔꯣ ꯅꯠꯇꯦ ꯏꯆꯦ ꯆꯥꯟꯗꯣꯅꯕꯨ ꯌꯥꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯊꯕꯥ ꯏꯀꯥꯏꯅ
ꯍꯣꯏ ꯏꯅꯦ ꯌꯥꯔꯦ ꯑꯗꯨꯒ ꯑꯩ ꯏꯁꯥꯅꯁꯨ ꯌꯥꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯤꯡꯂꯣꯝꯗ ꯆꯦꯟꯊꯣꯛꯈꯤꯔꯝꯃꯤ ꯆꯣꯊꯦꯁꯨ ꯆꯦ ꯉꯥꯏꯈꯣ ꯑꯩꯁꯨ ꯏꯀꯥꯏ ꯉꯥꯏꯈꯣꯕ ꯃꯇꯧ ꯑꯗꯨꯗ ꯊꯣꯏꯕꯤꯒ ꯃꯦꯝꯆꯥꯒꯗꯤ ꯄꯦꯟꯅ ꯅꯣꯛꯂꯝꯃꯤ